ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇ꯭ꯔꯤꯁꯤꯅꯥ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯀꯨꯁꯨꯝꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯤꯖꯣꯜ ꯑꯍꯟꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯀꯔꯝꯕ ꯁꯦꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯗꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯂꯧꯈꯠꯇꯨꯅ ꯁꯦꯠꯆꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯀꯨꯁꯨꯝꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯂꯣꯏꯔꯕꯣ? ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯂꯤꯟꯊꯣꯏꯅ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯀꯨꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕꯗꯨꯕꯣ? ꯂꯤꯟꯊꯣꯏ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯕꯤꯔꯛꯂꯤꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ꯫ ꯑꯣꯍꯣ, ꯑꯗꯣ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯊꯅꯝꯂꯣ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯔꯁꯤ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯅꯤꯌꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏ ꯀꯨꯁꯨꯝꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯌꯥꯝ ꯀꯦꯔꯤꯕꯁꯤꯕꯣ? ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯅ ꯌꯥꯝ ꯀꯦꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯇꯞꯅ ꯈꯨꯝꯂꯛꯏ, ꯀꯥꯏꯗ ꯀꯦꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯦꯗꯦꯗ, ꯅꯍꯥꯟꯈꯩꯒꯗꯣ ꯃꯥꯟꯅꯔꯤꯕ ꯑꯁꯤꯗꯤ꯫ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯂꯣꯠꯀꯦ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯀꯦꯊꯔꯛꯑꯣ ꯁꯤꯗ ꯂꯩꯔꯕꯅꯤ, ꯀꯦꯕꯨ ꯀꯦꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪꯗꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯪ ꯈꯤꯇꯪ ꯑꯣꯏꯁꯨ ꯀꯦꯔꯤꯁꯦ, ꯈꯪꯖꯔꯕꯗꯣ ꯑꯩꯗꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯀꯨꯁꯨꯝ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯇꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯂꯤꯟꯊꯣꯏꯗꯤ ꯀꯨꯁꯨꯝꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯀꯦꯗꯅ ꯐꯖꯕꯅꯤꯗꯣ, ꯑꯗꯨꯒ ꯉꯁꯤꯅ ꯀꯦꯊꯣꯛꯇꯅ ꯀꯦꯔꯛꯄꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯅꯤꯗꯣ꯫ ꯃꯁꯤꯗꯗꯤ ꯑꯍꯨꯕ ꯃꯤꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯉꯥꯎꯕ ꯍꯦꯟꯒꯠꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯣ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯀꯣ, ꯐꯖꯕꯤ ꯅꯨꯄꯤꯅꯒ ꯑꯗꯨꯃꯥꯏ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯏꯀꯥꯏꯒꯦ ꯇꯧꯏ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ, ꯐꯖꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯐꯖꯩ ꯍꯥꯏꯕꯁꯦ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯁꯦ꯫ ꯌꯥꯔꯦꯕ, ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤꯌꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯐꯖꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯗꯤ ꯊꯃꯣꯏ ꯍꯨꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯨꯁꯨꯝꯅ ꯃꯁꯛ ꯃꯇꯧ ꯁꯕꯥꯟ ꯐꯖꯕ ꯍꯦꯜꯂꯕꯁꯨ ꯂꯤꯟꯊꯣꯏꯁꯨ ꯀꯨꯁꯨꯝꯒ ꯄꯨꯟꯕꯅꯤ ꯍꯥꯏꯕꯗ ꯄꯪꯅꯣꯞ ꯅꯣꯞꯄꯤꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯅꯤꯁꯤ ꯄꯨꯟꯈꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯐꯝ ꯍꯣꯡꯍꯟꯗꯅ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯒꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯃꯛꯁꯨ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯅ ꯌꯦꯡꯅꯔꯤꯕ ꯑꯗꯨꯗ ꯉꯥ ꯌꯣꯟꯐꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯂꯣꯌꯨꯝꯕꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯀꯨꯁꯨꯝꯅ ꯉꯥ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯀꯨꯁꯨꯝꯗꯨ ꯃꯃꯥꯏ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯛꯈꯤꯗꯨꯅ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯗꯤ ꯉꯁꯤ ꯀꯨꯁꯨꯝꯕꯨ ꯎꯖꯕ ꯑꯁꯤ ꯑꯍꯥꯟꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯁꯤꯗ ꯊꯣꯛꯂꯛꯄꯁꯨ꯫ ꯁꯣꯝꯗꯅ ꯀꯨꯁꯨꯝꯗꯨ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯂꯤꯟꯊꯣꯏ, ꯉꯥꯗꯣ ꯑꯁꯤꯗꯒꯤ ꯂꯩꯔꯨꯔꯁꯤ꯫ ꯑꯩꯕꯨꯗꯤ ꯏꯌꯥ ꯌꯥꯏꯌꯦ, ꯅꯪꯅ ꯂꯩꯁꯦ ꯍꯥꯏꯕ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯂꯣꯌꯨꯝꯕꯅ ꯂꯦꯞꯂꯤꯕ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯂꯣꯌꯨꯝꯕꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛꯇ ꯀꯠꯅ ꯆꯨꯝꯗ꯭ꯔꯤꯡ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯅꯩ꯫ ꯀꯨꯁꯨꯝ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ, ꯃꯁꯛ ꯏꯐ ꯐꯖꯈꯩ ꯉꯥꯎꯔꯤꯕ ꯀꯥꯏꯗ ꯑꯣꯏꯔ ꯆꯠꯂꯣ ꯃꯥꯒꯤꯁꯤꯕꯣ? ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯈꯤꯇ ꯊꯩꯗꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯂꯣꯌꯨꯝꯕꯗꯨ ꯂꯤꯟꯊꯣꯏꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯏꯊꯛ ꯊꯀꯠꯅ ꯂꯦꯞꯂꯝꯕꯗꯒꯤ ꯐꯠ ꯈꯨꯝꯂꯛꯏ, ꯑꯍꯣꯏ, ꯌꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯗꯨ ꯅꯥꯀꯜ ꯑꯣꯏꯔꯝꯅ ꯊꯩꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅꯗꯨꯅ ꯉꯥꯌꯣꯟꯕꯤ ꯑꯗꯨꯗꯒꯤ ꯉꯥ ꯂꯩꯔꯕ ꯃꯇꯨꯡ
ꯑꯇꯩ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯂꯩꯔꯨꯅꯦ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯂꯣꯌꯨꯝꯕ ꯃꯉꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯟꯅꯕ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯇꯥꯎ, ꯉꯥ ꯂꯩꯔꯨꯅꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯅꯪꯅ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯅ ꯌꯦꯡꯕ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯑꯩꯒꯤꯕꯨꯗꯤ ꯂꯩꯒꯗꯕꯁꯤꯡ ꯂꯣꯏꯔꯤ." ꯂꯣꯌꯨꯝꯕꯗꯤ ꯃꯥꯂꯪꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯗ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯃꯤꯠꯇꯨ ꯀꯨꯁꯨꯝ ꯍꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯝꯕꯗꯒꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯥꯂꯪꯕꯗ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯥꯂꯪꯕꯁꯨ ꯃꯍꯥꯛꯅ ꯌꯦꯡꯂꯝꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯣ, ꯈꯪꯂꯤ ꯈꯪꯂꯤ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯪꯕꯒꯤ ꯃꯔꯝ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ, ꯑꯗꯨꯅ ꯉꯥꯗꯣ ꯐꯠ ꯐꯠ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯃꯪꯒꯦꯁꯨ ꯃꯪꯉꯨ ꯂꯥꯎ꯫ ꯌꯨꯝ ꯌꯧꯔꯗꯤ ꯑꯩ ꯅꯉꯣꯟꯗꯒ ꯌꯦꯠꯆꯔꯣꯏꯀꯣ, ꯑꯗꯨꯝ ꯃꯪꯍꯜꯂꯒ ꯊꯝꯒꯦꯁꯦ." ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕ ꯍꯥꯟꯅꯒꯨꯝ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯉꯥ ꯂꯩꯔꯕ ꯃꯇꯨꯡ ꯀꯨꯁꯨꯝ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯂꯪꯕꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯂꯩꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯨꯁꯨꯝ ꯃꯈꯣꯏꯅ ꯂꯩꯔꯛꯈꯤꯕ ꯉꯥꯗꯨ ꯁꯦꯝꯂꯤ꯫ ꯂꯤꯟꯊꯣꯏꯅ ꯅꯥꯀꯜ ꯑꯣꯏꯔꯝꯅ ꯐꯝꯂꯒ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡ ꯁꯦꯝ ꯁꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯇꯧꯅꯔꯝꯕꯗꯒꯤ ꯂꯤꯟꯊꯣꯏꯗꯨ ꯀꯨꯁꯨꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯀꯨꯁꯨꯝ, ꯉꯁꯥꯏ ꯑꯩꯅ ꯑꯆꯥ ꯑꯊꯛ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯁꯦꯅꯥꯄꯇꯤ ꯊꯣꯌꯦꯟꯕꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔ ꯍꯪꯂꯛꯏ꯫ ꯀꯨꯁꯨꯝ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯅ ꯇꯧꯅ ꯂꯤꯟꯊꯣꯏꯗꯁꯨ ꯌꯦꯡꯂꯛꯄ ꯇꯧꯗ ꯈꯨꯝꯂꯛꯏ꯫ "ꯀꯔꯤ ꯍꯪꯂꯛꯏꯅꯣ ꯃꯥꯅ?" ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯍꯣ, ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ? ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ? ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤꯕ?" ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯂꯒ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯏ, ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯗꯣ ꯍꯪꯂꯤꯕ? ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯂꯝꯕꯒꯦ?" "ꯀꯩꯒꯤ ꯍꯪꯂꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯍꯪꯕꯗꯣ ꯇꯜꯂꯕ꯫ ꯑꯗ ꯑꯩꯅ ꯁꯝꯂꯞꯅ ꯀꯥꯏꯗꯩꯅꯣꯗ ꯂꯩꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ." ꯀꯨꯁꯨꯝꯁꯨ ꯑꯇꯩ ꯑꯍꯦꯟꯕ ꯃꯈꯥ ꯇꯥꯔꯛꯇꯦ ꯇꯞꯂꯞꯅ, "ꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯣꯌꯨꯝꯕꯗꯨ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯟꯅ ꯃꯪꯂꯤ꯫ ꯃꯍꯥꯛꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯥꯗꯨꯗ ꯆꯪꯂꯛꯂꯤꯕ ꯃꯥꯂꯪꯕꯅ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯛꯅꯕꯣꯏ ꯍꯥꯏꯔꯛꯏ, "ꯈꯨꯃꯪꯗꯨ ꯍꯦꯟꯃꯜꯂꯤꯗ, ꯍꯌꯦꯡ ꯑꯃꯨꯛ ꯃꯪꯅꯕ ꯈꯔꯁꯨ ꯊꯝꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯗꯤ." ꯂꯣꯌꯨꯝꯕ ꯃꯥꯂꯪꯕꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯪꯂꯝꯕꯗꯒꯤ ꯇꯤꯡꯉꯛ ꯀꯥꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯪꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯅꯣꯛꯃꯤ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯌꯨꯝꯕ ꯇꯞꯂꯞꯅ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯪꯕꯨ ꯉꯁꯥꯏ ꯌꯨꯝ ꯌꯧꯔꯗꯤ ꯃꯪꯅꯤꯡꯕ ꯃꯪꯉꯨ, ꯌꯦꯜꯂꯣꯏ ꯍꯥꯏꯈꯤꯗꯥꯏ?" ꯃꯥꯂꯪꯕ ꯂꯣꯌꯨꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ, "ꯏꯍꯦ, ꯑꯗꯨꯕꯣꯕ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯃꯆꯤ ꯃꯪꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦꯃꯤ, ꯑꯩ ꯌꯦꯡꯕꯒ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯅꯨꯄꯤꯗ ꯑꯍꯥꯟꯕ ꯎꯕꯗ ꯃꯪꯈꯤꯕꯗꯨꯗꯒꯤ ꯅꯪꯒꯤꯁꯤꯅ 100 ꯍꯦꯜꯂꯤꯍꯦ." ꯂꯣꯌꯨꯝꯕꯗꯤ ꯃꯥꯂꯪꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ, "ꯏꯇꯥꯎ, ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ?" "ꯀꯔꯝꯕꯅꯣ ꯍꯥꯏꯁꯤꯕꯣ?" "ꯑꯃ ꯃꯁꯝ ꯂꯦꯡꯕꯥꯟ ꯋꯥꯏꯗ ꯀꯛꯄꯤꯗꯣ." ꯃꯥꯂꯪꯕ ꯂꯣꯌꯨꯝꯕꯅ ꯍꯪꯂꯤꯕꯁꯤ ꯀꯨꯁꯨꯝꯅꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯕꯅ ꯈꯪꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯐꯅꯦꯛ ꯁꯦꯠꯍꯧꯕꯤ, ꯃꯁꯝ ꯂꯦꯡꯕꯥꯟ ꯋꯥꯏꯗ ꯀꯛꯄꯤꯗꯨꯔꯣ? ꯐꯖꯩꯅꯦ ꯑꯗꯨꯗꯤ, ꯂꯝꯕꯤ ꯅꯥꯀꯟꯗꯨꯗꯒ ꯁꯦꯕꯣꯠ ꯄꯜꯂꯤ ꯇꯧꯕ ꯈꯔꯒ ꯄꯨꯊꯣꯛꯂꯒ ꯌꯣꯜꯂꯤꯅꯤ ꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯕꯗꯨꯗ ꯅꯪꯒꯤꯁꯦ ꯀꯧꯕ ꯉꯝꯗ꯭ꯔꯤꯔꯕ?" ꯂꯣꯌꯨꯝꯕꯗꯤ ꯃꯥꯂꯪꯕꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯒꯦ ꯈꯟꯅ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯥꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯩꯗꯤ ꯅꯪꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯉꯥꯌꯣꯟꯕꯤ, ꯄꯤꯁꯨꯝꯒ ꯌꯥꯎꯕꯣꯏ ꯌꯥꯎꯗꯕꯣꯏ ꯇꯧꯕꯤ, ꯎꯟꯁꯥꯒ ꯏꯈꯣꯏꯕꯤꯗꯣ ꯑꯣꯏꯅ ꯍꯥꯏꯅꯕꯤꯗꯣꯏꯅꯦ ꯌꯦꯡꯉꯨ." ꯃꯥꯂꯪꯕꯗꯨ ꯂꯣꯌꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯎꯔꯛꯈꯤꯕ ꯉꯥꯌꯣꯟꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯛꯇꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯄ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯖꯔꯒ ꯐꯔꯦꯁꯦ, ꯅꯪꯅ ꯍꯪꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯒꯦꯁꯦ, ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯛ ꯇꯒꯠ ꯇꯦꯛꯂꯤꯕ ꯐꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯩꯕꯨ
ꯉꯥꯌꯣꯟꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯂꯣꯌꯣꯝꯕꯁꯨ ꯃꯥꯂꯪꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯃꯃꯤꯡꯗꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯁꯨꯝ ꯇꯧ ꯂꯩꯃꯤ꯫ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯔꯀꯥꯟꯗꯗꯤ ꯅꯔꯣꯜ ꯆꯨꯝꯃꯤꯅꯤꯅꯦ ꯍꯥ꯫ ꯐꯔꯁꯦ ꯍꯥꯏꯔꯒꯦ꯫ ꯅꯪꯅ ꯍꯪꯂꯤꯕ ꯃꯁꯝ ꯂꯦꯡꯕꯥꯜ ꯋꯥꯏꯗ ꯀꯛꯄꯤꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯨꯁꯨꯝ ꯀꯧꯕꯅꯤ꯫ ꯑꯣ ꯀꯨꯁꯨꯝ, ꯑꯗꯣ ꯃꯥꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤꯔꯣ? ꯑꯩꯁꯨ ꯃꯥꯒꯤ ꯂꯝ ꯑꯁꯦꯡꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦꯗ, ꯑꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯍꯤ 6 ꯃꯨꯛꯇꯤ ꯍꯜꯂꯝꯒꯅꯤ ꯃꯉꯣꯟꯗꯒꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯆꯍꯤ 12 ꯃꯨꯛ ꯁꯨꯔꯤ꯫ ꯃꯥꯅ ꯆꯍꯤ 6 ꯃꯨꯛ ꯁꯨꯕꯗ ꯉꯥꯏꯔꯤ ꯃꯇꯝꯗꯨꯗ꯫ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯝꯕꯗꯨ ꯏꯉꯛꯉꯛꯄ ꯁꯛꯇꯝꯗ ꯋꯥꯍꯪ ꯍꯪꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯝꯕꯒꯤ ꯆꯃꯝꯅꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯃꯥꯂꯪꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯣꯡꯃ ꯏꯅꯤꯡꯊꯧꯅ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯎꯃꯪ ꯃꯆꯥ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯃꯆꯥꯁꯛꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯠꯃꯤꯟꯅꯈꯤꯕꯗꯨꯅ ꯂꯤꯟꯊꯣꯏ ꯀꯧꯕꯅꯤ꯫ ꯃꯥꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯄꯥ ꯃꯃꯥꯅ ꯃꯊꯟꯇ ꯄꯣꯛꯆꯕ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯀꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯅꯤꯡꯊꯧꯅ ꯌꯣꯛꯄꯤꯔꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯅꯤꯒꯤ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯑꯣꯏꯅ ꯂꯩꯖꯒꯦ ꯍꯥꯏꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯁꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯤꯃꯛꯁꯦ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯀꯣꯛꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯣ, ꯂꯥꯟꯃꯤ ꯅꯨꯄꯤ ꯃꯀꯣꯛꯅꯤ ꯍꯥꯏꯕ? ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕꯗꯤ? ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤꯗꯅ꯫ ꯏꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ, ꯑꯗꯣ ꯏꯅꯤꯡꯊꯧꯅꯗꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯕ ꯌꯥꯝ ꯄꯥꯝꯖꯕ, ꯑꯗꯨꯕꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯖꯕꯅꯤ꯫ ꯑꯣ꯫ ꯂꯣꯌꯝꯕꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯁꯨꯝꯕꯨ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯨꯁꯨꯝꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯂꯣꯌꯝꯕꯅ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯥꯂꯪꯕꯗꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯇꯜꯂꯛꯂꯕ꯭ꯔꯣ? ꯂꯣꯌꯝꯕꯗꯨ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯒ ꯀꯩꯅꯣꯗ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯜꯂꯨꯔꯕꯣ? ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯁꯤꯗꯅꯕꯨ ꯍꯦꯜꯂꯛꯂꯦ ꯅꯨꯡꯁꯤꯕꯗꯤ꯫ ꯃꯥꯂꯪꯕ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯇꯥꯎꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯌꯥꯝ ꯐꯖꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯆꯠꯂꯨꯁꯤꯗꯅ꯫ ꯑꯗꯨꯗꯗꯤ ꯀꯩꯗꯧꯔꯨꯁꯤ ꯍꯥꯏꯅꯣ ꯏꯕꯥꯅꯤꯕꯣ? ꯅꯪ ꯀꯨꯁꯨꯝꯁꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯥꯏ? ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯅꯪꯒꯤ ꯍꯩꯖꯕꯤ ꯊꯥꯛꯇ ꯐꯖꯅ ꯌꯦꯛꯂꯨ꯫ ꯂꯣꯌꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯗꯨꯛ ꯅꯤꯡꯊꯤꯖꯅ ꯃꯒꯨꯟ ꯂꯩꯅ ꯁꯨꯝꯍꯠꯄꯤ ꯁꯛꯇꯝꯗꯨꯕ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯌꯦꯛꯄ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯆꯠꯂꯛꯂꯁꯤꯐꯥꯎ ꯃꯥꯒꯨꯝꯅ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯍꯟꯕ ꯉꯝꯕꯤ ꯑꯃꯠꯇꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯂꯣꯌꯝꯕꯒꯤ ꯋꯥꯗꯨꯗ ꯃꯥꯂꯪꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅꯤ ꯑꯗꯣ ꯂꯤꯟꯊꯣꯏꯒꯤꯁꯨ? ꯑꯀꯣꯟꯕꯒꯤ ꯂꯤꯟꯊꯣꯏꯒꯤꯁꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯥꯂꯪꯕꯅ ꯍꯥꯏꯐꯦꯠ ꯉꯪꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯌꯝꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯦꯟꯕꯗꯨ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯨꯁꯨꯝꯗꯤ ꯍꯩꯅꯗꯕꯅ ꯎꯁꯤꯟꯅꯗꯕꯤ ꯆꯠꯀꯦ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯀꯧꯔꯛꯄꯅ ꯍꯟꯈ꯭ꯔꯦ꯫ ꯀꯨꯁꯨꯝ, ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯀꯨꯁꯨꯝ ꯌꯥꯝ ꯇꯟꯅ ꯊꯣꯏꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯂꯩꯔꯕꯒꯦ ꯁꯦꯅꯥꯄꯇꯤ? ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯦꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯝꯗꯧꯕꯅꯤ, ꯍꯟꯗꯛ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯌꯥꯎꯍꯟꯅꯤꯡꯕ, ꯑꯗꯨ ꯍꯥꯏꯒꯦꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯀꯨꯁꯨꯝꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯁꯦꯅꯥꯄꯇꯤ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯕ, ꯑꯗꯨꯅ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯪꯍꯧꯔꯣꯏꯗꯒꯨꯝ ꯂꯤꯟꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯁꯤꯡꯅꯗꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯒ ꯂꯧꯒꯦ ꯍꯥꯏꯕ ꯐꯥꯎ ꯈꯜꯍꯟꯕꯁꯤ, ꯑꯗꯨꯕꯨ ꯃꯗꯨꯃꯛꯁꯨ ꯃꯍꯥꯛ ꯉꯝꯗꯦ꯫ ꯃꯔꯝꯗꯤ
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯩ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯆꯠꯈ꯭ꯔꯤꯕꯤ ꯀꯨꯁꯨꯝꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯂꯩꯁꯦꯝꯕꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯀꯧꯔꯛꯏ꯫ ꯀꯨꯁꯨꯝ, ꯂꯤꯟꯊꯣꯏ, ꯅꯕꯥꯅꯤꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯅ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏ ꯑꯅꯤ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯤꯕꯒꯦ? ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯝ ꯀꯣꯏꯕ ꯆꯠꯊꯣꯛꯂꯨꯁꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯩꯍꯥꯛ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯩꯁꯦꯝꯕꯒꯤ ꯋꯥꯗꯨꯗ ꯂꯤꯟꯊꯣꯏꯗꯤ ꯌꯥꯅꯤꯡꯅ ꯍꯔꯥꯎꯕ ꯃꯇꯧ ꯎꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯑꯩꯈꯣꯏꯗꯤ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯄꯁꯦ ꯇꯣꯏꯅ ꯐꯪꯖꯗ꯭ꯔꯕꯅꯤꯅ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯆꯞ ꯆꯥꯅꯔꯦ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯂꯩꯁꯦꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯤꯟꯊꯣꯏ ꯀꯨꯁꯨꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯒꯤ ꯋꯥꯔꯣꯜꯗꯨ ꯈꯪꯕꯅ ꯀꯨꯁꯨꯝꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯧꯗꯨꯅ ꯊꯣꯏꯍꯦꯟꯕꯒ ꯑꯣꯟꯁꯤꯟꯅꯒꯗꯧꯕꯒꯤ ꯁꯔꯨꯛ ꯆꯠꯄꯅ ꯐꯔꯦ ꯈꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯣꯡꯁꯥꯟꯅꯕ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯃꯅꯨꯡꯗꯁꯨ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯂꯩꯀꯣꯜ ꯑꯗꯨ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ, ꯍꯦꯛ ꯎꯕꯒ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯎꯔꯦ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯂꯥꯏ ꯌꯦꯛꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯥꯂꯪꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯂꯩꯁꯦꯝꯕꯅ ꯃꯁꯛ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯂꯩꯁꯦꯝꯕ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ ꯑꯩꯃ, ꯏꯅꯥꯎ ꯃꯥꯂꯪꯕ ꯑꯣꯏꯔꯦꯗꯅ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯗꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯤꯕꯅꯤ꯫ ꯃꯥꯂꯪꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯁꯦꯝꯕ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯧ ꯃꯥꯅꯦ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯥꯂꯪꯕꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨ ꯈꯪꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯤ꯫ ꯂꯩꯁꯦꯝꯕꯗꯨ ꯃꯥꯂꯪꯕꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯍꯟꯗꯣꯔꯛꯇꯨꯅ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯅꯥꯎ ꯑꯁꯤꯅ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯃꯥꯂꯪꯕꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯥ? ꯂꯣꯌꯨꯝꯕ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯩꯁꯦꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯂꯣꯌꯨꯝꯕ ꯍꯥꯏꯅ ꯀꯧꯖꯩꯗꯣ, ꯑꯗꯨꯒ ꯑꯩꯍꯥꯛ ꯃꯥꯂꯪꯕꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯂꯝꯂꯤꯕ꯭ꯔꯥ? ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ꯫ ꯀꯗꯥꯏꯅꯣꯅꯦ ꯅꯈꯣꯏꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯣ? ꯑꯩꯍꯥꯛꯁꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦꯗꯅ꯫ ꯂꯣꯌꯨꯝꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯍꯥꯛꯅ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯂꯩꯁꯦꯝꯕꯗꯨ ꯂꯣꯌꯨꯝꯕꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅꯕꯨ ꯌꯦꯛꯄ ꯍꯩꯈ꯭ꯔꯦꯗ꯫ ꯑꯗꯣ ꯅꯍꯥꯛ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯛꯄ ꯌꯥꯒꯗ꯭ꯔꯥ ꯂꯣꯌꯨꯝꯕ? ꯂꯩꯁꯦꯝꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕꯗꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ? ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯍꯧꯖꯤꯛꯃꯛ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯪꯕ, ꯅꯍꯥꯛꯅ ꯐꯝꯂꯝꯕ ꯐꯝꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯃꯨꯛꯇ ꯐꯝꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯛꯄ ꯍꯧꯅꯕ ꯇꯧꯒꯦ꯫ ꯃꯥꯂꯪꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯕꯨ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯕ ꯃꯇꯨꯡ ꯂꯣꯌꯨꯝꯕꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯛꯂꯤꯉꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯖꯔꯨꯔꯣ ꯍꯥꯏꯅ ꯂꯩꯁꯦꯝꯕꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯉꯥꯌꯣꯟꯐꯝꯗ ꯃꯪꯉꯒ ꯂꯦꯞꯄꯝꯕꯗꯣ? ꯏꯕꯨꯡ ꯃꯥꯂꯪꯕ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯀꯨꯁꯨꯝꯁꯨ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏ ꯌꯦꯛꯄꯁꯨ ꯑꯣꯏꯕ ꯃꯥꯜꯂꯤ꯫ ꯂꯤꯟꯊꯣꯏꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡ ꯃꯥꯅ ꯅꯪ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯃꯈꯩ
ꯃꯪꯉꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯣ ꯉꯔꯥꯡꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯒ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯂꯦ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯃꯤꯠꯀꯗꯨ ꯐꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯂꯒ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯅꯤꯡꯁꯤꯡꯅꯤ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯣ ꯂꯤꯟꯊꯣꯏ ꯅꯣꯛꯂꯒ ꯐꯪꯖꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯦꯛꯇ ꯎꯒꯟꯕ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯀꯨꯁꯨꯝꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯤꯟꯊꯣꯏꯗꯤ ꯑꯁꯨꯝꯅꯗꯨꯃꯛ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯂꯨꯝꯅꯁꯨ ꯈꯟꯖꯤꯟꯕ ꯇꯧꯗꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄꯒ ꯂꯥꯏꯌꯦꯛꯄꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯌꯦꯛꯄ ꯑꯗꯨꯁꯨ ꯂꯣꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯨ ꯂꯣꯌꯨꯝꯕꯅ ꯌꯦꯛꯄꯤꯔꯤꯕ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯅꯥꯎꯅ ꯑꯣꯟꯊꯣꯛꯅ ꯐꯖꯅꯁꯨ ꯌꯦꯛꯄꯤꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯍꯥꯛꯄꯨ ꯁꯦꯜꯌꯦꯛ ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯣꯅꯦ ꯔꯥꯖꯀꯨꯃꯥꯔ ꯁꯦꯜꯌꯦꯛ 2 ꯈꯛꯇꯃꯛ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯨ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯂꯣꯌꯨꯝꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯛ ꯐꯖꯅ ꯌꯦꯛꯂꯒ ꯀꯔꯤꯒꯤ ꯁꯦꯜꯌꯦꯛ 2 ꯈꯛꯇꯃꯛ ꯂꯧꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯌꯦꯛꯄ ꯑꯇꯩꯗꯤ ꯁꯦꯜꯌꯦꯛ 5ꯗꯒꯤ ꯇꯥꯗꯅ ꯂꯧꯅꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯁꯦꯜꯌꯦꯛ 5 ꯄꯨꯊꯣꯔꯛꯇꯨꯅ ꯂꯣꯌꯨꯝꯕꯗ ꯄꯤꯔꯛꯏ ꯂꯣꯌꯨꯝꯕꯗꯨ ꯂꯩꯁꯦꯝꯕꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯁꯦꯝꯕꯒꯤ ꯈꯨꯠꯇꯒꯤ ꯇꯞꯅ ꯁꯦꯜꯌꯦꯛ 2 ꯈꯛꯇꯃꯛ ꯂꯧꯏ ꯃꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦꯜꯌꯦꯛ 3ꯁꯤꯃꯁꯨ ꯂꯧꯁꯤꯜꯂꯨ ꯀꯔꯤꯒꯤ ꯊꯅꯝꯂꯤꯕꯅꯣ ꯂꯣꯌꯨꯝꯕꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯂꯣꯌꯨꯝꯕꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯝꯕ ꯃꯥꯂꯪꯕꯅ ꯇꯞꯂꯞꯅ ꯉꯪꯕꯣꯏ ꯍꯥꯏꯔꯛꯏ ꯌꯥꯔꯦꯅꯦ ꯀꯣꯛ ꯂꯧꯁꯤꯜꯂꯨ ꯄꯤꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯑꯗꯨꯗ ꯇꯧꯔ ꯂꯩꯇ꯭ꯔꯁꯨ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯁꯦꯝꯕꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯥꯂꯪꯕ ꯑꯗꯨꯝꯅ ꯈꯔ ꯇꯥꯛꯄꯤꯌꯨꯅꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯃꯥꯟꯅꯕꯁꯦ ꯃꯕꯨꯛ ꯐꯃꯟꯈ꯭ꯔꯦ ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯇꯩ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯂꯣꯌꯨꯝꯕꯁꯨ ꯇꯞꯅ ꯂꯩꯁꯦꯝꯕꯒꯤ ꯈꯨꯠꯇꯒꯤ ꯁꯦꯜꯌꯦꯛ 3 ꯑꯗꯨꯃꯁꯨ ꯂꯧꯏ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯁꯨ ꯍꯔꯥꯎ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯂꯪꯕꯗꯨ ꯂꯣꯌꯨꯝꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦꯕꯨ ꯀꯨꯁꯨꯝꯁꯦ ꯐꯗꯤ ꯐꯖꯩꯍꯦ ꯃꯌꯥꯝꯗꯒꯤ ꯍꯦꯛꯇ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯏ ꯃꯥꯒꯤ ꯐꯖꯕꯁꯦ ꯍꯌꯦꯡꯋꯥꯏ ꯃꯥ ꯂꯧꯕ ꯐꯪꯖꯕ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯃꯤ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯗꯣꯏꯁꯤ ꯂꯣꯌꯨꯝꯕꯒꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯃꯥꯂꯪꯕꯗꯨ ꯃꯃꯤꯠ ꯑꯣꯟꯈꯠꯇꯨꯅ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯤꯕꯉꯣ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟꯗꯣ ꯀꯟꯅ ꯁꯥꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯑꯉꯧꯕ ꯆꯦꯕꯥꯡꯒꯤ ꯃꯔꯛꯇ ꯂꯣꯠꯈꯤꯕ ꯌꯦꯛꯄ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯁꯛꯇꯝꯗꯣ ꯍꯥꯟꯅꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣ ꯃꯥꯂꯪꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯂꯣꯌꯨꯝꯕꯗꯨ ꯉꯁꯥꯏ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯎꯕꯗꯒꯤ ꯃꯥꯂꯪꯕꯅ ꯂꯣꯌꯨꯝꯕꯗ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯒꯤ ꯌꯦꯛꯄ ꯍꯧꯔꯝꯂꯕ ꯁꯛꯇꯝꯗꯨ ꯑꯉꯧꯕ ꯆꯦꯕꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯂꯝꯃꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯍꯣꯏꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯀꯥꯎꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯑꯉꯧꯕ ꯆꯦꯕꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯨꯁꯨꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯛꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯥꯂꯪꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯅꯥꯀꯜ ꯑꯣꯏꯔ ꯐꯝꯊꯔꯛꯂꯒ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅ ꯌꯦꯛꯄ ꯍꯧꯔꯝꯂꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯨꯝꯕ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯌꯦꯛꯈꯤꯕ ꯀꯨꯁꯨꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯁꯨ ꯆꯪꯂꯛꯇꯨꯅ ꯂꯣꯌꯨꯝꯕꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯅ ꯌꯦꯛꯂꯒ ꯑꯩꯒꯤꯅ ꯌꯦꯛꯄꯤꯗꯕꯁꯦ ꯈꯔꯗꯤ ꯄꯦꯟꯗ꯭ꯔꯤꯕꯣ ꯑꯩ ꯂꯣꯌꯨꯝꯕ ꯃꯥꯂꯪꯕꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯀꯥꯏꯅ ꯃꯥꯟꯕ ꯈꯔ ꯋꯥꯠꯂꯤꯗ ꯃꯥꯂꯪꯕ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯇꯧꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯒ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯑꯣ ꯀꯣꯏꯔꯛꯑꯣꯅ ꯀꯌꯥꯔꯛ ꯀꯧꯔꯝꯗ꯭ꯔꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯀꯨꯁꯨꯝꯗꯣ ꯎꯕ ꯐꯪꯂꯝꯂꯣꯏꯗ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯂꯃꯟ ꯑꯃꯗꯤ ꯇꯣꯜꯂꯤꯕꯅꯤ
ꯑꯗꯣ ꯂꯃꯟꯗꯣ ꯀꯣꯛꯄꯤꯔꯒꯦ ꯂꯤꯟꯊꯣꯏꯒꯤ ꯁꯛꯇꯝꯗꯣ ꯌꯦꯛꯇꯕ ꯌꯥꯔꯣꯏꯀꯣ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯦꯛꯂꯒꯦ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕꯩ ꯄꯥꯡꯕ ꯀꯨꯁꯨꯝꯁꯦ ꯑꯩꯒ ꯊꯨꯡꯅꯍꯟꯕꯤꯔꯗꯤ ꯅꯪꯒꯤ ꯁꯣꯏꯅ ꯂꯤꯟꯊꯣꯏꯁꯦ ꯊꯨꯡꯅꯍꯟꯕꯤꯗꯣꯏꯅꯤ ꯏꯇꯥꯎ ꯍꯩꯈ꯭ꯔꯦꯗꯀꯣ ꯊꯦꯝ ꯊꯦꯝꯗꯅ ꯑꯩꯁꯦ ꯁꯤꯖꯤꯟꯅꯒꯦꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯣꯝ ꯂꯣꯌꯨꯝꯕꯕꯨ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯪꯍꯟꯕꯤꯔꯛꯏꯗꯣ ꯃꯗꯨꯒꯤ ꯑꯩꯍꯥꯛ ꯄꯥꯎ ꯑꯁꯤ ꯈꯪꯍꯟꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯂꯣꯌꯨꯝꯕ ꯉꯛꯂꯞ ꯇꯧꯕ ꯁꯛꯐꯝꯗ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ ꯏꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯀꯧꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯄꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗꯨꯃꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯇꯕꯅ ꯈꯪꯖꯗ꯭ꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯅꯨꯡꯗ ꯁꯣꯝꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯂꯪꯕꯅ ꯏꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯉꯔꯥꯡ ꯌꯦꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯣ ꯑꯁꯣꯏꯕ ꯃꯄꯥ ꯌꯥꯎꯔꯝꯕꯒꯤ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯖꯥꯠꯂꯥ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯍꯥꯏꯐꯦꯠ ꯋꯥꯈꯠ ꯈꯜꯂꯕ ꯃꯇꯨꯡ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯉꯔꯥꯡ ꯀꯨꯁꯨꯝ ꯍꯣꯏꯁꯨ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕꯗꯨꯗ ꯌꯦꯡꯗꯤ ꯌꯦꯡꯗꯕ ꯁꯥꯔꯒ ꯍꯨꯔꯥꯟ ꯌꯦꯡꯂꯒ ꯌꯦꯛꯄꯗꯨꯗ ꯁꯣꯏꯕ ꯃꯄꯥ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯥꯂꯪꯕ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯍꯣꯔꯦꯟ ꯑꯁꯣꯏꯕ ꯃꯄꯥ ꯌꯥꯎꯔꯝꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯌꯦꯛꯄ ꯍꯩꯁꯣꯏꯗꯅ ꯍꯩꯕ ꯁꯥꯗꯨꯅ ꯌꯦꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯂꯤꯠꯆꯩꯅ ꯌꯥꯡꯂꯦꯟꯗ ꯁꯥꯟꯗꯔꯛꯂꯕꯗꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯣꯌꯨꯝꯕ ꯄꯥꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯑꯍꯣꯏꯅ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯏꯇꯥꯎ ꯂꯥꯏ ꯌꯦꯛꯄꯗ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯂꯤꯠꯆꯩꯅ ꯀꯟꯅꯕ꯭ꯔꯅꯦ ꯃꯥꯂꯪꯕꯁꯨ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯅ ꯌꯦꯛꯄꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯗ ꯅꯪ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯊꯣꯛꯄꯅꯤ ꯐꯔꯦ ꯑꯗꯣ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯏꯕꯥꯅꯤ ꯇꯟꯖꯥ ꯑꯃꯗꯤ ꯐꯪꯗꯧꯔꯤꯅꯤ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕ ꯅꯣꯛꯃꯤ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯅ ꯏꯖꯈꯤꯕ ꯆꯤꯊꯤꯗꯣ ꯉꯁꯤ ꯆꯠꯂꯤꯉꯩ ꯑꯁꯤꯗ ꯄꯤꯕꯒꯤ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯄꯤꯔꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯊꯣꯉꯥꯛꯄ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯅ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯎꯕꯒ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯨ ꯍꯔꯥꯎꯕ ꯁꯛꯐꯝ ꯎꯠꯇꯨꯅ ꯑꯍꯤꯃꯥ ꯅꯈꯣꯏ ꯑꯅꯤ ꯌꯧꯔꯛꯂꯦꯗꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯤꯕꯅꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯁꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯃꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯂꯩꯁꯦꯝꯕꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯂ ꯂꯥꯏ ꯌꯦꯛꯄ ꯂꯣꯌꯨꯝꯕ ꯍꯥꯏꯔꯤꯕꯁꯦ ꯂꯣꯌꯨꯝꯕ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯇꯤꯟ ꯍꯥꯏꯐꯦꯠ ꯌꯣꯠꯊꯔꯒ ꯃꯀꯣꯛ ꯅꯣꯂꯨꯛꯅ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯅꯤꯡꯕꯒꯦ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯁꯤꯅꯤ ꯅꯍꯥꯛꯇꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯒꯤ ꯅꯍꯥꯛꯅ ꯌꯦꯛꯂꯛꯈꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨꯁꯨ ꯑꯩꯍꯥꯛ ꯎꯔꯤ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯛꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯌꯦꯛꯆꯒꯦ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯂꯣꯌꯨꯝꯕꯅ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯅ ꯌꯨꯝꯗ ꯍꯟꯖꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯅꯍꯥꯛꯀꯤ ꯂꯥꯏ ꯌꯦꯛꯄꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯃꯥꯂꯪꯕ ꯅꯈꯣꯏꯅꯤ ꯂꯥꯛꯂꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯩꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯁꯤꯜꯂꯝꯂꯒꯦ ꯂꯣꯌꯨꯝꯕ
ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯜꯂꯛꯅ ꯈꯨꯝꯂꯛꯏ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗꯒꯤ ꯇꯨꯡ ꯊꯃꯥꯡ ꯊꯥꯗꯣꯔꯛꯃꯤꯟꯅꯔꯦ꯫ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯅ ꯆꯠꯅ ꯃꯥꯂꯪꯕꯗꯨ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯏꯙꯧ, ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯐꯪꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯂꯣꯌꯨꯝꯕꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ, ꯍꯌꯦꯡ ꯍꯦꯛ ꯌꯧꯕꯒ ꯆꯤꯊꯤꯗꯣ ꯅꯪꯉꯣꯟꯗ ꯄꯤꯍꯟꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯅꯪꯒꯤꯗ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯄꯤꯔꯝꯂꯗꯕꯅꯤ ꯍꯦꯛꯇ꯫ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯣꯌꯨꯝꯕ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ, ꯀꯅꯥꯗꯅꯣ ꯅꯪꯅ ꯄꯤꯗꯣꯏꯁꯤꯅ? ꯃꯥꯂꯪꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ, ꯃꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏ ꯂꯩꯔꯤꯗꯨꯗꯤ, ꯅꯪꯅ ꯀꯨꯁꯨꯝ ꯀꯣꯏꯈ꯭ꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯉ ꯂꯩꯌꯣ ꯍꯥꯏꯔꯣ? ꯑꯗꯨꯅ ꯑꯩꯁꯨ ꯂꯤꯟꯊꯣꯏ ꯀꯣꯏꯗꯣꯏꯕ꯫ ꯂꯣꯌꯨꯝꯕ ꯃꯥꯂꯪꯕꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯅꯣꯛꯂꯒ, ꯑꯣ, ꯅꯪꯒꯤꯁꯤꯗꯤ ꯈꯣꯏꯗꯕꯃꯛ ꯏꯌꯥ ꯌꯥꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯃꯥꯂꯪꯕꯁꯨ ꯅꯣꯛꯂꯒ, ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯦꯍꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯌꯧꯔꯛꯄꯒ ꯑꯅꯤꯗꯨ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯊꯥꯛꯇ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕꯁꯤꯡ ꯊꯤꯔꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯂꯪꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕꯗꯨ ꯀꯣꯅꯨꯡ ꯆꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯌꯨꯛꯇꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯂꯥꯏꯌꯦꯛꯄꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯎꯕꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯗ ꯅꯈꯣꯏ ꯑꯅꯤꯅ ꯉꯟꯅ ꯂꯥꯛꯄꯁꯦ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯍꯥꯟꯅ ꯆꯥꯊꯣꯛꯂꯒ ꯑꯣꯏꯅ ꯌꯦꯛꯄꯗꯣ ꯍꯧꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ? ꯋꯥꯍꯩꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯣꯌꯨꯝꯕꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯆꯥꯛ ꯏꯁꯤꯡꯁꯦ ꯈꯔ ꯇꯞꯅ ꯌꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯆꯥꯖꯅꯤꯡꯉꯤ ꯅꯅꯥꯏꯗꯤ꯫ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯕꯗꯤ ꯏꯁꯥꯁꯦ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯗꯅ ꯄꯣꯊꯥꯔꯒ ꯂꯩꯅꯤꯡꯉꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕꯃꯛꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯂꯥꯏ ꯍꯥꯟꯅ ꯌꯦꯛꯄ ꯍꯧꯖꯔꯒꯦ, ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯆꯪꯍꯟꯗ ꯌꯦꯛꯄ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨꯗ ꯌꯥꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯁꯤ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ, ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯨꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯂꯪꯕ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯀꯨꯁꯨꯝꯒ ꯂꯤꯟꯊꯣꯏꯒꯗꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ? ꯃꯥꯂꯪꯕꯒꯤ ꯋꯥꯍꯪꯗꯨꯗ ꯅꯤꯡꯊꯧ ꯀꯔꯤꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯃꯈꯣꯏ ꯑꯅꯤꯔꯥ? ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯐꯤꯖꯣꯜꯁꯤꯡ ꯂꯩꯕ ꯆꯠꯈꯤꯅꯦ꯫ ꯅꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯏꯅꯤꯡꯊꯧ, ꯑꯁꯨꯝ ꯎꯗꯕꯗꯨꯗ ꯍꯪꯖꯕꯅꯤ꯫ ꯑꯣ, ꯍꯟꯗꯛꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯅꯛꯅꯕꯗꯨꯗ ꯅꯣꯡꯃꯗ ꯄꯨꯂꯞ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯂꯦꯞꯅꯕ, ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯑꯍꯟꯕ ꯈꯔ ꯂꯩꯔꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯍꯜꯂꯛꯂꯅꯤꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯂꯣꯌꯨꯝꯕꯅ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯐꯝꯗꯨꯅ ꯉꯥꯏꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯍꯧꯅꯕ ꯇꯧꯔꯁꯤꯔꯥ? ꯑꯍꯣꯏ, ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕ ꯅꯤꯡꯊꯧ ꯌꯦꯛꯎ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯃꯥꯂꯪꯕꯗꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯂꯪꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯀꯧꯏ꯫ ꯀꯨꯁꯨꯝ꯫ ꯀꯨꯁꯨꯝ ꯃꯥꯂꯪꯕꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯏꯆꯝ ꯆꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡ ꯃꯥꯂꯪꯕ? ꯅꯈꯣꯏꯅꯤꯕꯨ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯥ? ꯆꯤꯟꯗ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯤꯟꯅꯔꯒ ꯅꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯅꯥꯛ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯂꯪꯕ ꯃꯁꯥꯗ ꯂꯩꯔꯝꯕ ꯄꯥꯈꯠꯄꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯃꯥꯂꯪꯕꯅ ꯍꯔꯥꯎ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯅ ꯃꯥꯂꯪꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯣꯌꯨꯝꯕꯅ ꯂꯥꯏ ꯌꯦꯛꯂꯤꯕ ꯃꯅꯥꯛ ꯑꯗꯨꯒꯤ ꯊꯥꯔꯤꯕ ꯐꯝꯐꯝꯁꯤꯡꯗꯨꯗ ꯐꯝꯊꯔꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯍꯨꯔꯥꯟ ꯌꯦꯡꯂꯤꯕ ꯂꯣꯌꯨꯝꯕꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯌꯦꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯅꯥꯛꯇ ꯅꯛꯅꯒ ꯐꯝꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ
ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯐꯝ ꯊꯣꯛꯄ ꯑꯗꯨ ꯌꯦꯛꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯂꯤꯟꯊꯣꯏꯅ "ꯏꯕꯨꯡ ꯃꯥꯂꯪꯕ, ꯍꯟꯗꯛ ꯀꯨꯁꯨꯝ ꯏꯕꯥꯅꯤꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯅꯤ ꯍꯥꯏꯌꯦ ꯏꯄꯥ ꯅꯤꯡꯊꯧꯅ꯫ ꯑꯗꯨꯗ ꯏꯕꯨꯡ ꯃꯥꯂꯪꯕ ꯑꯃꯗꯤ ꯏꯕꯨꯡ ꯂꯥꯏꯌꯦꯛꯄꯁꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯥꯛꯀꯦ ꯁꯤꯗ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯗꯤ." ꯂꯤꯟꯊꯣꯏ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯣ ꯏꯕꯨꯡ ꯃꯥꯂꯪꯕ, ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦꯕ?" "ꯀꯩꯅꯣ ꯍꯥꯏꯌꯣ." "ꯏꯕꯨꯡ ꯃꯥꯂꯪꯕꯅ ꯏꯕꯨꯡ ꯂꯥꯏꯌꯦꯛꯄ ꯑꯁꯤꯗ ꯀꯨꯁꯨꯝ ꯏꯕꯥꯅꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯌꯦꯛꯄꯤꯅꯕ ꯑꯃꯇ ꯍꯥꯏꯅꯕꯤꯒꯦꯔꯥ?" ꯃꯥꯂꯪꯕ ꯂꯤꯟꯊꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯍꯦꯔ ꯑꯗꯨꯒꯤꯕꯨ ꯑꯔꯨꯕ ꯋꯥꯐꯝꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯩꯗꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯌꯦꯛꯀꯗꯧꯔꯕ ꯑꯁꯤꯗ." ꯑꯀꯣꯟꯕꯒꯤ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯗꯨ ꯌꯥꯔꯛꯇ ꯉꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯕꯗꯨꯗ ꯇꯥꯗ꯭ꯔꯗꯨꯅ ꯂꯤꯟꯊꯣꯏꯅ ꯍꯪꯂꯛꯏ꯫ "ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡ ꯃꯥꯂꯪꯕ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯗꯨ ꯀꯨꯁꯨꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯨꯁꯨꯝ, ꯅꯕꯨꯡ ꯋꯥ ꯑꯃꯇ ꯍꯪꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ?" ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏ ꯌꯦꯛꯂꯤꯕ ꯂꯣꯌꯨꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯀꯨꯁꯨꯝꯗꯨ ꯌꯥꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯀꯩ ꯋꯥꯅꯣ ꯏꯕꯨꯡ ꯃꯥꯂꯪꯕ, ꯑꯗꯨ ꯀꯣꯏꯅ ꯅꯆꯜꯗ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯗꯧꯕꯅꯤ, ꯆꯜꯒꯤ." ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯔꯛꯄꯒ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ "ꯀꯨꯁꯨꯝ, ꯂꯤꯟꯊꯣꯏ, ꯅꯈꯣꯏꯅꯤꯕꯨ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ?" ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯂꯪꯕ, ꯀꯨꯁꯨꯝ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯣꯌꯨꯝꯕꯗꯨ ꯄꯨꯂꯞ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯆꯥꯎꯇꯣꯛꯇꯧꯕ ꯑꯅꯤ ꯄꯨꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯁꯨꯝꯗ ꯈꯨꯝꯂꯛꯏ꯫ "ꯀꯨꯏꯗ꯭ꯔꯤꯗ ꯏꯕꯨꯡ, ꯂꯥꯛꯄꯗ ꯃꯉꯥꯏꯔꯤꯌꯦ꯫ ꯑꯗꯨꯗ ꯏꯕꯨꯡ ꯃꯥꯂꯪꯕꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ." "ꯑꯣ, ꯑꯗꯣ ꯅꯈꯣꯏꯅꯤꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯈꯥꯛꯇꯨꯅ ꯊꯝꯂꯕꯅꯦ ꯑꯩꯅ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯣ." ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯂꯩꯁꯦꯝꯕꯅꯁꯨ ꯃꯆꯜ ꯑꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯃꯨꯛꯇ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕ ꯉꯝꯂꯣꯏ, ꯇꯜꯂꯤ, ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯃꯔꯣꯜ ꯂꯣꯟꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯁꯦꯝꯕꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯆꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯁꯦꯝꯕꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯥꯎ ꯑꯅꯤꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯇꯞꯅ ꯆꯥꯁꯦ ꯍꯥꯏꯕꯗꯨꯗ ꯑꯆꯥ ꯑꯊꯛ ꯈꯔꯁꯦ ꯄꯨꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯥꯂꯪꯕꯗ ꯄꯤꯔꯛꯏ꯫ ꯃꯥꯂꯪꯕꯁꯨ ꯂꯩꯁꯦꯝꯕꯅ ꯄꯤꯔꯛꯂꯤꯕꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ "ꯔꯥꯖꯀꯨꯃꯥꯔꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯆꯥꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔ?" ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯃꯤꯇꯧꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯅꯤꯡꯕ ꯐꯥꯎꯍꯟꯕ ꯉꯝꯕ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯁꯦꯝꯕ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯁꯔꯨꯛꯇꯣ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯥ?" "ꯑꯍꯣꯏ, ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯏꯖꯔꯝꯂꯒꯦ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯂꯧꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯣꯌꯨꯝꯕꯗꯨ ꯃꯥꯂꯪꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯁꯤꯗ ꯄꯨꯟꯅ ꯑꯆꯥ ꯑꯊꯛ ꯆꯥꯁꯦ ꯍꯥꯏꯗꯣꯔꯤꯕ ꯑꯁꯤꯕꯣ?" ꯂꯣꯌꯨꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯏꯇꯥꯎ, ꯅꯪꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯒ ꯀꯣꯏꯅꯗꯅ ꯂꯣꯏꯅꯁꯤꯜꯂꯕꯗꯤ ꯀꯅꯥꯅ ꯈꯪꯕ ꯃꯆꯟꯅꯨꯄꯤ ꯑꯅꯤꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯁꯨ꯫ ꯁꯨꯝ ꯂꯣꯏꯅꯔꯛꯂꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯁꯣꯏꯗꯅ ꯊꯥꯖꯒꯦ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ." ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ "ꯏꯇꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯏꯍꯧꯒꯤ ꯐꯪꯖꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯗꯤ." ꯑꯗꯨꯅꯤ ꯌꯦꯡꯕꯗ ꯀꯜꯂꯨ." ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯌꯥꯎꯕ
ꯈꯥꯎ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯣꯌꯨꯝꯕꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯈꯥꯎ ꯑꯗꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯒꯤ ꯇꯞꯅ ꯂꯧꯔꯕ ꯃꯇꯨꯡ, "ꯑꯗꯨꯗꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯈꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯒ ꯆꯠꯂꯝꯕ ꯑꯅꯤꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯃꯊꯪꯁꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯑꯣꯏꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯎꯗꯅ." ꯃꯥꯂꯪꯕꯗꯤ ꯋꯥꯍꯩ ꯑꯁꯤꯇꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯆꯥꯅꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯃꯤꯠꯇꯨ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯨꯝꯕꯗꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯦ, ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ "ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯣ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯁꯛꯇꯝꯁꯤꯡꯗꯨ ꯎꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯂꯪꯕꯗꯨ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯆꯠꯂꯝꯗꯥꯏ ꯐꯥꯎ ꯃꯁꯛ ꯎꯒꯦ ꯐꯪꯂꯛꯇꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤꯗ ꯏꯇꯥꯎ꯫ ꯑꯗꯨꯒ ꯋꯥꯅ ꯏꯖꯕ ꯆꯤꯊꯤꯁꯤꯁꯨ ꯄꯤꯕ ꯐꯪꯗ꯭ꯔꯦꯗꯣ." ꯂꯣꯌꯨꯝꯕꯁꯨ ꯌꯥꯝ ꯇꯟꯅ, "ꯐꯅ ꯀꯟꯅꯗꯤ ꯃꯤꯠꯁꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯕꯅꯤ, ꯎꯕ ꯐꯪꯕ꯭ꯔꯅ, ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯥꯂꯪꯕꯁꯨ ꯂꯣꯌꯨꯝꯕꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯐꯝꯃꯤ꯫ ꯑꯁꯨꯝ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯃꯥꯂꯪꯕꯗꯨ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯛꯄꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯌꯨꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯍꯌꯦꯡꯒꯤ ꯃꯊꯪꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯤ, ꯂꯥꯛꯎ ꯍꯥꯏꯔꯛꯏꯗꯅ꯫ ꯑꯗꯨꯗ ꯄꯤꯅꯕ ꯈꯨꯗꯣꯜꯄꯣꯠ ꯂꯩꯕ ꯆꯠꯂꯨꯁꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯗꯧꯕꯒꯤ ꯁꯔꯨꯛ." ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯃꯁꯥ ꯏꯇꯟ ꯇꯟꯊꯅ ꯐꯝꯂꯝꯕ ꯂꯣꯌꯨꯝꯕꯗꯨ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯂꯪꯕꯗ ꯌꯦꯡꯂꯛꯂꯒ, "ꯍꯣꯏꯅꯦ, ꯃꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯃꯈꯩ ꯂꯣꯏ ꯄꯤꯕꯁꯨ ꯌꯥꯔꯅꯤ, ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯨꯔꯁꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ꯫ ꯅꯨꯡꯊꯤꯜ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄꯁꯦ ꯄꯣꯠ ꯆꯩ ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯀꯩꯊꯦꯜ ꯑꯆꯧꯕ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯗꯣꯜꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯅꯤꯗꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇꯅ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯦꯟꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥ ꯇꯥꯈꯠꯅ ꯍꯪꯂꯛꯏ꯫ "ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯁꯤꯗꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯊꯣꯏꯍꯦꯟꯕꯒꯤ ꯏꯇꯥ ꯇꯥꯈꯠꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯃꯥꯂꯪꯕꯗꯨ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯑꯣꯟꯈꯠꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯁꯦꯅꯥꯄꯇꯤ, ꯑꯩꯈꯣꯏꯁꯦ ꯏꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ, ꯃꯥꯂꯪꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯂꯣꯌꯨꯝꯕ꯫ ꯑꯗꯣ ꯁꯦꯅꯥꯄꯇꯤꯒ ꯑꯩꯍꯥꯛꯀꯗꯤ ꯍꯥꯟꯅ ꯈꯪꯅꯈ꯭ꯔꯕꯒꯨꯝ ꯈꯟꯖꯩꯗ." ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯍꯦꯟꯕ ꯅꯣꯛꯇ ꯌꯥꯗ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯪꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯏꯗ, ꯑꯗꯨꯗ ꯁꯨꯝ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕ ꯈꯨꯝꯐꯝ ꯈꯪꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯣꯌꯨꯝꯕꯗꯤ ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯦꯟꯕꯒ ꯊꯦꯡꯅꯕ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯌꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯑꯅꯤꯗꯨꯅ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯈꯨꯝꯐꯝ ꯈꯪꯗꯕ ꯃꯇꯧꯗꯨꯗ ꯃꯥꯂꯪꯕꯅ ꯑꯇꯣꯞꯄ ꯋꯥ ꯑꯃꯗ ꯑꯃꯨꯛ ꯊꯩꯗꯣꯛꯂꯒ ꯍꯪꯂꯛꯏ꯫ "ꯁꯦꯅꯥꯄꯇꯤꯁꯦ ꯉꯁꯤ ꯂꯥꯛꯄꯤꯔꯤꯔꯣ, ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯂꯥꯛꯄꯤꯕ꯭ꯔꯣ?" ꯊꯣꯏꯍꯦꯟꯕꯗꯨ ꯇꯧꯐꯝ ꯈꯪꯗ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯂꯪꯕꯗ ꯌꯦꯡꯂꯛꯂꯒ, "ꯉꯔꯥꯡ ꯂꯥꯛꯄꯅꯤ." "ꯑꯣ." ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯨ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ "ꯃꯥꯂꯪꯕ, ꯂꯣꯌꯨꯝꯕ, ꯅꯈꯣꯏ ꯑꯅꯤ ꯌꯧꯔꯛꯂꯦꯗꯅ꯫ ꯑꯗꯣ ꯌꯧꯔꯛꯂꯕꯗꯤ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯍꯨꯝꯗꯨ ꯂꯩꯁꯦꯝꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯂꯞ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯪꯕ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯕꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ "ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯁꯨ ꯆꯪꯂꯛꯀꯦ ꯇꯧꯖꯕꯅꯤ, ꯑꯗꯨꯗ ꯁꯦꯅꯥꯄꯇꯤꯅ ꯃꯁꯛ ꯈꯪꯕꯤꯗꯕꯗꯒꯤ
ꯆꯪꯒꯦ ꯌꯥꯗꯗꯅ ꯁꯨꯝ ꯂꯦꯞꯂꯝꯂꯤꯕꯅꯤ꯫ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯍꯟꯕꯗꯨ ꯍꯥꯏꯐꯦꯠ ꯆꯨꯛꯂꯒ ꯃꯥꯂꯪꯕꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯤ ꯀꯩꯁꯨ ꯈꯟꯖꯤꯟꯗ ꯅꯣꯛꯂꯒ ꯃꯥꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣ, ꯐꯖꯃꯟꯕꯗꯨꯗ ꯈꯪꯉꯨꯗ꯭ꯔꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯂꯩꯁꯦꯝꯕꯒꯤ ꯋꯥꯗꯨꯗ ꯃꯥꯂꯪꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯅꯣꯛꯂꯤ꯫ ꯊꯣꯏꯍꯟꯕꯗꯤ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯅ ꯐꯔꯦꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅꯤꯗ ꯉꯥꯏꯔꯦ, ꯑꯗꯨꯅ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯍꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯦꯅꯥꯄꯇꯤ, ꯅꯍꯥꯛꯁꯨ ꯄꯨꯟꯅ ꯆꯠꯂꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯍꯨꯝꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯗꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯤꯕ ꯑꯁꯤꯅ? ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛꯇ ꯃꯇꯧꯗ ꯐꯤꯕꯝꯗ ꯑꯋꯥꯠꯄ ꯊꯣꯏꯅ ꯂꯩꯕ ꯑꯃꯠꯇꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯕꯨ ꯊꯥꯖꯒꯦ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯏꯅꯤꯡꯊꯧꯗꯒꯤ ꯂꯥꯏꯔꯤ ꯏꯅꯥꯈꯨꯟꯕ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇꯨꯗ ꯂꯨꯍꯣꯡꯒꯅꯤꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯐꯠ ꯍꯥꯏꯖꯩ꯫ ꯍꯦꯔꯥ, ꯃꯗꯨ ꯀꯩꯁꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯨꯁꯨꯝꯗꯤ ꯑꯩꯒꯤꯅꯤ, ꯑꯩ ꯈꯛꯀꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯈꯨꯗꯣꯜꯄꯣꯠꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯂꯪꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯃꯤ ꯈꯔ ꯂꯠꯄ ꯇꯟꯖꯥꯗꯨ ꯌꯦꯡꯗꯨꯅ ꯃꯥꯂꯪꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯂꯣꯌꯨꯝꯕꯗꯤ ꯃꯥꯂꯪꯕꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯑꯁꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯅ ꯅꯥꯀꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯏꯕꯨꯡ ꯃꯥꯂꯪꯕ! ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯅꯣꯛꯃꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯥꯂꯪꯕꯅ ꯂꯤꯟꯊꯣꯏ, ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨꯅ ꯑꯀꯣꯏꯕ ꯅꯥꯛ-ꯌꯦꯠꯇ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯁꯣꯔ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯂꯪꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯂꯦ ꯈꯪꯕꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯀꯩ ꯋꯥꯔꯤꯅꯣ ꯏꯕꯨꯡ ꯃꯥꯂꯪꯕꯅ ꯁꯥꯁꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯥꯂꯪꯕ ꯂꯤꯟꯊꯣꯏꯅ ꯈꯪꯉꯪ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯂꯂꯠ ꯇꯧꯅ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧꯒ ꯔꯥꯖꯀꯨꯃꯥꯔꯒꯗꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ? ꯂꯤꯟꯊꯣꯏ ꯃꯥꯂꯪꯕꯅ ꯏꯑꯣꯟ ꯑꯣꯟꯅꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞ ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯟꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯍꯧꯏ꯫ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯁꯨ ꯌꯥꯎꯍꯧꯏ꯫ ꯑꯗꯣ ꯁꯨꯝꯗꯧꯕꯅꯤ, ꯈꯨꯗꯣꯜꯄꯣꯠꯇꯨꯗ ꯀꯩꯅꯣꯝꯃ ꯌꯥꯎꯕꯅꯤ, ꯑꯗꯨꯁꯨ ꯐꯖꯅ ꯌꯦꯡꯉꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯌꯦꯡꯉꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯀꯨꯁꯨꯝꯒ ꯂꯣꯌꯨꯝꯕꯒꯗꯤ ꯌꯥꯎꯗꯦ꯫ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ꯫ ꯂꯣꯌꯨꯝꯕꯅ ꯇꯨꯃꯤꯟ ꯀꯨꯁꯨꯝꯗ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯀꯨꯁꯨꯝꯅꯁꯨ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯑꯅꯤꯗꯨ ꯍꯦꯛꯇ ꯃꯤꯠꯆꯥꯟꯅꯈꯤ꯫ ꯀꯨꯏꯅ ꯌꯦꯡꯕꯁꯨ ꯉꯝꯗꯕꯅ ꯑꯃꯨꯛꯁꯨ ಮಿꯠꯌꯦꯡꯗꯨ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯟꯊꯣꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯥꯂꯪꯕꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯅꯨꯡꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯀꯨꯁꯨꯝꯗꯤ ꯇꯨꯃꯤꯟ ꯐꯝꯊꯗꯨꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯪꯂꯒ ꯂꯩ꯫ ꯂꯤꯟꯊꯣꯏꯁꯨ ꯀꯨꯁꯨꯝꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯔꯛꯂꯒ ꯀꯨꯁꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯃꯪꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯣ? ꯀꯨꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯤꯟꯊꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯗ꯭ꯔꯥ ꯇꯥꯔꯛꯇꯨꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯛꯂꯒ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡ ꯇꯞꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯈꯨꯝꯂꯛꯏ꯫ ꯉꯁꯤꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯕꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯑꯩꯒꯤ ꯑꯄꯣꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯅ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯎꯃꯪ ꯃꯆꯥꯗꯨꯗ ꯏꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ? ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯑꯁꯨꯝ ꯇꯨꯃꯤꯟ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯀꯨꯁꯨꯝꯗ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ꯫ ꯀꯨꯁꯨꯝꯗꯤ ꯈꯥꯡꯕ ꯉꯝꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯀꯨꯁꯨꯝꯕꯨ ꯅꯥꯀꯟꯗꯒꯤ ꯀꯣꯟꯁꯤꯟꯕꯤꯔꯛꯂꯒ ꯊꯦꯝꯃꯤ꯫ ꯌꯥꯔꯤꯁꯦ ꯈꯜꯂꯨꯔꯅꯨ꯫
ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯍꯔꯥꯎꯅ ꯍꯤꯡꯂꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯅꯪꯒꯤꯁꯨ ꯂꯦꯡꯗ꯭ꯔꯕ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯀꯅꯥꯃꯠꯇ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯀꯞꯂꯤꯕꯅꯣ ꯅꯪꯅ ꯀꯞꯂꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯂꯤꯟꯊꯣꯏꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯀꯞꯅ ꯀꯞꯅ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯤ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯃꯥꯅꯤ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ ꯂꯤꯟꯊꯣꯏꯁꯨ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯑꯃꯨꯛ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯤꯕ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯅꯤ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯤꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯑꯗꯣ ꯂꯤꯟꯊꯣꯏ ꯆꯠꯈꯤꯕ ꯃꯤꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯆꯠꯂꯣꯏꯌꯦ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯁꯨ ꯆꯠꯂꯣꯏꯌꯦ ꯑꯗꯨꯃꯛ ꯏꯕꯥꯅꯤ ꯅꯛꯅꯅ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯅ ꯀꯞꯂꯅꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯀꯨꯁꯨꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯄꯦꯟꯅ ꯀꯞꯊꯣꯛꯃꯤꯟꯅꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯉꯔꯥꯡ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯂꯤꯟꯊꯣꯏꯅ ꯅꯣꯛꯃꯤ ꯀꯨꯁꯨꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯉꯔꯥꯡ ꯏꯕꯨꯡ ꯃꯥꯂꯪꯕꯣꯏꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯄꯣꯠꯇꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯃꯨꯟꯅ ꯌꯦꯡꯉꯣ ꯍꯥꯏꯔꯛꯄꯅꯤ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯒꯦ ꯇꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯛꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯁꯨ ꯐꯥꯎꯔꯤ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯟꯊꯣꯏꯗ ꯍꯪꯂꯛꯏ ꯑꯧ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯌꯥꯎꯕ ꯎꯗꯦꯅ ꯂꯤꯟꯊꯣꯏ ꯀꯨꯁꯨꯝꯒꯤ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯀꯩꯅꯣꯗ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯏꯕꯨꯡ ꯁꯦꯅꯥꯄꯇꯤꯅ ꯄꯤꯕ ꯈꯨꯗꯣꯜꯄꯣꯠꯄꯨꯗꯤ ꯏꯇꯟ ꯇꯟꯅ ꯂꯧꯈꯤꯕꯅꯤ ꯌꯦꯡꯁꯨ ꯌꯦꯡꯕꯤꯗ꯭ꯔꯤ ꯑꯗꯨꯒ ꯏꯕꯨꯡ ꯂꯣꯌꯨꯝꯕꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜꯗꯨꯅ ꯑꯗꯨꯛ ꯌꯦꯡꯅꯤꯡꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯃꯔꯝꯗꯤ ꯃꯥ ꯃꯁꯥꯃꯛꯁꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕꯅ ꯂꯤꯟꯊꯣꯏꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯕꯅꯤ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗꯨꯗ ꯂꯤꯟꯊꯣꯏ ꯅꯣꯛꯂꯒ ꯈꯪꯖꯔꯦ ꯑꯩꯁꯨ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯗ ꯚꯥꯃꯨꯃꯟꯈꯤꯕꯒꯤ ꯎꯄꯨꯒꯤ ꯀꯥꯆꯤꯟꯋꯥꯏꯗ ꯊꯅꯝꯕꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯎꯄꯨꯗꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯀꯩꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯌꯦꯡꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯅꯨꯡꯗꯗꯤ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯤꯟꯊꯣꯏꯁꯨ ꯃꯈꯨꯠ ꯌꯦꯠꯇ ꯄꯥꯏꯔꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯤꯒꯤ ꯀꯨꯁꯨꯝ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯁꯤꯅ ꯅꯪꯒꯤꯅꯤ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯗ ꯄꯤꯔꯛꯏ ꯀꯨꯁꯨꯝꯁꯨ ꯂꯤꯟꯊꯣꯏꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯇꯞꯅ ꯂꯧꯏ ꯂꯤꯟꯊꯣꯏꯗꯤ ꯃꯥꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯁꯤꯗꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯀꯨꯁꯨꯝꯁꯨ ꯂꯤꯟꯊꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯆꯤꯊꯤ ꯑꯃꯒ ꯄꯤꯛꯇꯛ ꯇꯧꯕ ꯎꯅ ꯁꯥꯕ ꯐꯖꯔꯕ ꯂꯤꯟꯊꯣꯏꯒꯤ ꯃꯃꯤꯡ ꯍꯛꯄ ꯀꯧꯇꯥ ꯃꯆꯥ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯂꯤꯟꯊꯣꯏꯅ ꯀꯧꯇꯥ ꯃꯆꯥ ꯑꯁꯤꯗ ꯎꯕꯗ ꯄꯨꯛꯅꯤꯡꯒ ꯆꯤꯡꯁꯤꯟꯈꯤꯕꯣꯏ ꯍꯦꯛꯅꯤꯡꯉꯤꯗ ꯑꯣꯟꯊꯣꯛꯅ ꯐꯖꯅꯕꯨ ꯁꯦꯝꯈ꯭ꯔꯦꯗ ꯑꯗꯣ ꯅꯪꯒꯤꯁꯨ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯨꯁꯨꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯧ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯤꯟꯊꯣꯏꯒꯤꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯎꯔꯝꯂꯤꯕꯗꯨ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯀꯧꯇꯥ ꯃꯆꯥꯗꯨꯗ ꯊꯥꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯑꯗꯨꯗꯅꯤ ꯃꯗꯨ ꯎꯕꯗ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯀꯧꯇꯥ ꯃꯆꯥꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯖꯔꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯨꯡꯊꯤꯟꯕ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯇꯤꯡꯉꯛ ꯌꯦꯡꯅꯔꯒ ꯇꯞꯅ ꯁꯣꯜꯂꯤ ꯀꯩ ꯈꯨꯐꯖꯅꯦꯒꯦ ꯁꯤꯗꯤ ꯂꯤꯟꯊꯣꯏ ꯃꯗꯨ ꯎꯕꯗ ꯃꯥꯒꯤꯗꯨꯁꯨ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗꯁꯨ ꯐꯖꯔꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯨꯡꯊꯤꯟꯕ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯔꯝꯂꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯑꯅꯤꯗꯨ ꯈꯨꯗꯣꯞꯁꯤꯡꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯂꯤ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕꯗ ꯅꯥꯀꯟꯗ ꯍꯥꯞꯂꯛꯂꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯄꯥꯕ ꯍꯧꯅꯈ꯭ꯔꯦ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ
ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯨꯁꯨꯝꯅ ꯋꯥꯍꯩ ꯋꯥꯇꯥꯅꯒ ꯃꯤꯕꯨ ꯁꯨꯝꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯑꯁꯦꯡꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯗꯤ ꯏꯕꯨꯡ ꯃꯥꯂꯪꯕꯁꯦ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧꯗꯨꯗ꯫ ꯑꯗꯨꯒꯗꯤ ꯇꯟꯖꯥ ꯆꯥꯅ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝ ꯅꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯕ ꯑꯗꯨ ꯀꯔꯤꯁꯨ ꯂꯣꯠꯇ ꯂꯤꯟꯊꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯝꯗꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯕꯨꯡ ꯂꯣꯌꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯤꯟꯊꯣꯏꯅ ꯑꯗꯣ ꯆꯤꯊꯤꯁꯤꯗ ꯄꯥꯎꯈꯨꯝꯁꯦ ꯑꯊꯨꯕꯗ ꯄꯥꯝꯃꯦ ꯍꯥꯏꯔꯤꯅꯤ꯫ ꯅꯣꯡꯃ ꯈꯟꯕꯒꯤ ꯃꯇꯝ ꯂꯧꯔꯁꯨ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯂꯥꯛꯆꯒꯦ, ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯔꯒꯗꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯂꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯣ ꯅꯪꯅꯁꯨ ꯌꯥꯅꯤꯡꯂꯗꯤ ꯐꯤꯖꯣꯜ ꯑꯍꯟꯕꯁꯤꯡ ꯁꯦꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯁꯤ꯫ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩ ꯑꯇꯩ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤ ꯊꯣꯌꯦꯟꯕꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨꯃꯗꯤ ꯁꯨꯛꯊꯦꯡ ꯊꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯟꯁꯤꯕꯗꯨ ꯃꯆꯥ ꯑꯅꯤꯕꯨ ꯎꯕꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃ, ꯏꯆꯥ ꯑꯅꯤ ꯂꯥꯛꯂꯦꯗꯅ꯫ ꯑꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ꯫ ꯏꯆꯥꯁꯤꯡꯕꯨ ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯜꯂꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤꯅ ꯇꯧꯁꯦ꯫ ꯅꯤꯡꯊꯧꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯀꯨꯁꯨꯝꯅ ꯏꯄꯥ ꯅꯤꯡꯊꯧ, ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯥꯛꯂꯦꯟꯁꯨ ꯁꯤꯟꯕꯤꯔꯤ꯫ ꯑꯗꯣ ꯅꯆꯥ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦꯕ꯫ ꯅꯤꯡꯊꯧꯄꯨꯟꯁꯤꯕ ꯀꯨꯁꯨꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥ ꯑꯅꯤꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯨꯝꯍꯩ ꯑꯃ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯆꯗꯤꯌꯦ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯪꯂꯕ ꯏꯃꯨꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧꯄꯨꯟꯁꯤꯕꯗꯨ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯏꯄꯥꯅ ꯍꯌꯦꯡꯃꯛ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨꯔꯒꯦ꯫ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯀꯨꯁꯨꯝ ꯌꯥꯝ ꯍꯔꯥꯎꯅ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯏꯄꯥ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯐꯤꯖꯣꯜ ꯑꯍꯟꯕꯁꯤꯡ ꯁꯦꯠꯇꯨꯅ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯅꯥꯟꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯥꯂꯪꯕꯗꯨ ꯑꯆꯥ ꯑꯊꯛ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯆꯥꯅꯕ ꯈꯔ ꯂꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯥꯂꯪꯕꯁꯨ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯪꯕ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯣꯌꯨꯝꯕꯁꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯖꯔꯤ ꯌꯥꯝ ꯃꯨꯟꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯕꯤ ꯁꯛꯇꯝ ꯑꯗꯨꯗ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯤꯟꯊꯣꯏꯅ ꯍꯪꯂꯛꯏ, ꯀꯩꯒꯤꯅꯣ ꯏꯕꯨꯡ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯑꯗꯨ ꯀꯨꯏꯅ ꯌꯦꯡꯂꯒ ꯂꯩꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯎꯕꯅꯤꯗꯣ꯫ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯁꯨꯝꯅ ꯐꯅꯦꯛꯀ ꯃꯁꯥ ꯅꯥꯟꯅ ꯐꯖꯅ ꯁꯦꯠꯄ ꯎꯕꯁꯤꯗ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯒꯦꯕꯨ ꯇꯧꯏꯗ꯫ ꯑꯗꯒꯤ ꯉꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ, ꯑꯗꯨꯏꯅꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯌꯦꯡꯂꯤꯗꯣ꯫ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯂꯝꯕ ꯂꯩꯀꯣꯜꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤ, ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯅꯕ꯫ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨꯗ ꯂꯤꯟꯊꯣꯏꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯌꯦ ꯏꯕꯨꯡ ꯂꯣꯌꯨꯝꯕ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯇꯨꯡꯊ ꯃꯥꯡꯊ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯈꯪꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯎꯔꯛꯂꯦ
ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯥꯂꯪꯕꯒꯤ ꯈꯨꯠꯇ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯃꯝ ꯃꯀꯣꯟ ꯇꯥꯁꯤꯜꯂꯒ ꯄꯥꯏꯔꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯑꯉꯧꯕ ꯆꯦꯕꯥꯡ ꯃꯀꯣꯟ ꯇꯥꯁꯤꯜꯂꯒ ꯄꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯂꯤꯟꯊꯣꯏꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯗꯦꯗ, ꯍꯣꯔꯦꯟ ꯌꯧꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯥꯂꯪꯕꯗꯨ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯤꯟꯊꯣꯏ, ꯏꯕꯥꯅꯤꯅ ꯁ꯭ꯋꯥꯏꯗ ꯐꯝꯂꯨꯔꯁꯤ꯫ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨꯗ ꯂꯤꯟꯊꯣꯏ ꯀꯨꯁꯨꯝꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯆꯠꯂꯣ꯫ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯃꯥꯂꯪꯕꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯁꯨ ꯐꯝꯐꯝ ꯊꯥꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯐꯝꯅꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯂꯣꯌꯨꯝꯕꯗꯨ ꯃꯍꯥꯛꯅ ꯅꯨꯄꯥꯅꯤꯅ ꯃꯍꯥꯛꯅ ꯍꯧꯐꯝ ꯊꯣꯛꯑꯦ ꯈꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯍꯥꯟ ꯈꯨꯗꯣꯜꯄꯣꯠꯇꯨꯗ ꯆꯤꯊꯤ ꯑꯃ ꯍꯥꯞꯈꯤꯕꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯄꯥꯕ ꯂꯣꯏꯖꯔꯦ꯫ ꯑꯣ, ꯑꯗꯣ ꯀꯩ ꯈꯜꯂꯤꯒꯦ? ꯀꯨꯁꯨꯝꯗꯨ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯏꯁꯥꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯈꯔ ꯈꯪꯗꯣꯛꯅꯕ ꯄꯥꯝꯖꯩ ꯑꯩꯗꯤ꯫ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯥꯏꯗꯦ, ꯈꯪꯗꯣꯛꯅꯁꯤ꯫ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯕꯗꯤ ꯆꯤꯡꯅꯕ ꯂꯩꯇꯦ, ꯍꯦꯛꯇ ꯍꯪꯕꯤꯌꯨ꯫ ꯀꯨꯁꯨꯝ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯁꯣꯝꯁꯦ ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤꯅꯣ? ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥ ꯑꯣꯏꯕꯤꯕꯅꯣ? ꯂꯣꯌꯨꯝꯕ ꯃꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ, ꯏꯊꯟꯇ ꯄꯣꯛꯏ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯗꯣ ꯏꯃꯥꯇꯣꯟ ꯑꯃ ꯂꯧꯔꯒ ꯃꯐꯝ ꯑꯃꯗ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩꯅ ꯆꯍꯤ 19-20 ꯁꯨꯔꯛꯄ ꯃꯇꯝꯗ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯏꯊꯟꯇ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯁꯨꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯑꯩꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯁꯤ, ꯂꯥꯏꯌꯦꯛꯄ ꯑꯩꯍꯥꯛꯀꯤ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯣꯏꯅ꯫ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨꯗ ꯀꯨꯁꯨꯝ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯈꯨꯝꯂꯛꯏ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯗꯒꯤ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯣꯌꯨꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯨꯁꯨꯝꯒꯤ ꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯔꯤ ꯑꯗꯨꯅꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯊꯝꯅꯤꯡꯕ ꯐꯥꯎꯍꯜꯂꯤꯕꯁꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯋꯥꯈꯜ ꯍꯣꯡꯒꯗꯕ ꯃꯤꯁꯨ ꯑꯩꯅꯗꯤ ꯍꯣꯡꯁꯨ ꯍꯣꯡꯂꯣꯏ, ꯍꯣꯡꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯂꯣꯌꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯁꯨꯝ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯍꯪꯂꯛꯏ, ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯂꯕ꯭ꯔꯥ? ꯈꯪꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕꯅꯤꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯔꯣ꯫ ꯀꯨꯁꯨꯝ ꯂꯣꯌꯨꯝꯕꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯨꯁꯨ ꯃꯄꯤ-ꯏꯔꯥ ꯈꯔ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯛꯃꯤ ꯇꯧꯅ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯔꯦ ꯍꯥꯏꯕꯒ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯀꯨꯁꯨꯝꯕ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯔꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯀꯨꯁꯨꯝꯗꯨ ꯃꯐꯤꯒ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯤꯟꯊꯣꯏꯅ, ꯑꯩꯗꯤ ꯉꯁꯥꯏ ꯃꯥꯅ ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯒ ꯄꯤꯔꯛꯑꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯏ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯂꯣꯌꯨꯝꯕꯅ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝꯅꯤ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯃꯀꯣꯟ ꯑꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ, ꯑꯩꯁꯦ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯒꯤ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯀꯨꯁꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨꯗꯤ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯒꯤ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯅꯤ, ꯑꯩꯅ ꯈꯗꯥꯡ ꯅꯨꯄꯥꯒꯤ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯨꯁꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯒ, ꯏꯕꯨꯡ ꯃꯥꯂꯪꯕꯁꯦ ꯈꯗꯥꯡꯕꯨꯗꯤ ꯈꯔ ꯀꯟꯖꯩ ꯍꯥꯏꯕ ꯋꯥꯅꯤ, ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝ ꯀꯜꯂꯤ, ꯑꯗꯨꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯂꯒ,
ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯁꯦ ꯋꯥ ꯉꯥꯡꯒꯟꯈ꯭ꯔꯕ ꯏꯕꯨꯡ ꯃꯥꯂꯪꯕꯒ ꯋꯥ ꯄꯥꯛ ꯉꯥꯡꯖꯗꯕ ꯏꯕꯨꯡ ꯂꯣꯌꯨꯝꯕꯒꯁꯦ ꯀꯝꯗꯧꯅ ꯄꯨꯜꯂꯝꯂꯤꯅꯣ ꯁꯤꯅꯤꯗ ꯀꯣꯁꯨꯝ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯕ ꯖꯥꯠꯅꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯂꯤꯟꯊꯣꯏ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏ ꯀꯩꯀꯩ ꯍꯥꯏꯅꯔꯛꯀꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯀꯨꯁꯨꯝ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯦꯅꯥꯄꯇꯤ ꯊꯣꯌꯟꯕꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ ꯀꯨꯁꯨꯝ ꯉꯔꯥꯡ ꯀꯣꯅꯨꯡꯗ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ ꯀꯨꯁꯨꯝ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯂꯥꯛꯇꯕꯅꯤ ꯀꯨꯁꯨꯝꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯊꯣꯌꯟꯕ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯄꯤꯈꯤꯕꯗꯣ ꯄꯥꯝꯖꯔꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯄꯥꯝꯂꯒꯗꯤ ꯇꯟꯖꯥ ꯐꯪꯕ ꯀꯥꯟꯗ ꯑꯃꯨꯛꯇ ꯁꯦꯠꯂꯒ ꯂꯥꯛꯎ ꯁꯨꯝ ꯌꯦꯡꯅꯤꯡꯗꯧꯕꯅꯤ ꯀꯨꯁꯨꯝ ꯊꯣꯌꯟꯕꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯣꯌꯟꯕꯅ ꯁꯦꯠꯄ ꯍꯥꯏꯅ ꯄꯟꯕꯗꯨꯗ ꯐꯤꯖꯣꯜ ꯑꯣꯏꯔꯝꯂꯅꯤ ꯈꯟ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯁꯦꯠꯂꯛꯂꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯊꯣꯌꯟꯕ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯅꯣꯛꯇꯨꯅ ꯇꯞꯅ ꯁꯣꯜꯂꯤ ꯅꯍꯥꯛꯅ ꯉꯔꯥꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯩ ꯑꯁꯥꯎꯕꯅ ꯈꯟꯊꯗꯅ ꯐꯤꯔꯦꯞꯁꯨ ꯂꯧꯔꯣꯏ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯀꯨꯁꯨꯝ ꯅꯍꯥꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯂꯣꯏ ꯁꯣꯝꯗꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯕꯨ ꯎꯕꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯅꯤ ꯂꯥꯛꯂꯤꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯀꯣꯅꯨꯡꯗꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯌꯦꯡꯍꯟꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯇꯝꯃꯤꯅꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯕꯨ ꯈꯪꯅꯖꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯆꯤꯡꯅꯕ ꯂꯩꯇ ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯄꯥꯗꯤ ꯑꯊꯨꯕ ꯃꯇꯝꯗꯕꯨ ꯄꯥꯡꯊꯣꯛꯅꯤꯡꯂꯕꯅꯤꯅꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯇꯧꯅ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯂꯛꯏ ꯍꯥꯏ ꯃꯈꯣꯏꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯏꯄꯥꯗ ꯃꯁꯛ ꯇꯥꯛꯎꯗꯅ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯅꯤꯗꯨ ꯄꯥꯛ ꯍꯦꯛ ꯈꯨꯝꯐꯝ ꯈꯪꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯐꯔꯦꯁꯦ ꯏꯆꯥ ꯑꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯏꯀꯥꯏꯔꯕꯗꯤ ꯍꯌꯦꯡꯁꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯎ ꯁꯛ ꯈꯪꯅꯅꯕ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯆꯥꯅꯨꯄꯥ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯂꯩꯁꯦꯝꯕ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯏꯄꯥꯒ ꯋꯥ ꯑꯃꯗ ꯈꯟꯅꯁꯤꯅꯦ ꯂꯩꯁꯦꯝꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯋꯥꯅꯣ ꯏꯄꯥ ꯅꯤꯡꯊꯧ ꯌꯦꯡꯉꯣꯏ ꯅꯆꯟꯅꯨꯄꯤ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯐꯝ ꯈꯪꯅ ꯏꯄꯥꯅ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯂꯦꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯪꯅꯖꯕꯁꯨ ꯂꯩ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅꯁꯨ ꯅꯆꯟꯅꯨꯄꯤ ꯑꯅꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯟꯅꯁꯤꯅꯦ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯂꯩꯁꯦꯝꯕ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯂꯒ ꯀꯨꯁꯨꯝꯒ ꯂꯤꯟꯊꯣꯏꯒꯒꯤꯕꯨ ꯈꯪꯅꯕ ꯂꯩ ꯍꯥꯏꯕ꯭ꯔꯅꯦ ꯏꯄꯥ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇ ꯏꯄꯥꯅ ꯍꯪꯕꯗ ꯍꯥꯏꯔꯝꯂꯤꯕꯅꯤ ꯃꯤꯗꯨꯕꯨ ꯀꯅꯥꯅꯦ ꯍꯥꯏꯔꯝꯒꯦ ꯏꯄꯥ ꯅꯤꯡꯊꯧ ꯃꯤꯗꯨꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦꯗ ꯃꯈꯣꯏ ꯑꯅꯤꯅ ꯏꯀꯥꯏꯕꯗ ꯎꯕꯗ ꯏꯄꯥꯅꯁꯨ ꯗꯛꯁꯤꯟꯗ꯭ꯔꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ ꯍꯧꯖꯤꯛꯇ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯄꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯅ ꯊꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯗꯦ
ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ꯫ ꯂꯩꯁꯦꯝꯕ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯆꯜ ꯑꯅꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤꯅꯤ ꯄꯥꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯨ ꯇꯧꯗꯦ, ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯑꯁꯤꯁꯨ ꯇꯣꯛꯂꯅꯤꯗꯣ, ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯏꯄꯥꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯁꯥꯏ ꯃꯈꯩꯂꯣꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯊꯣꯏꯍꯟꯕꯗꯨ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯈꯠꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯒ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯒꯨꯟ ꯌꯥꯎꯗꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯊꯨꯕꯗ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯌꯧꯔꯛꯄꯒ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯃꯈꯨꯠꯇ ꯆꯥꯎꯔꯞ ꯇꯧꯕ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯑꯍꯜ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯦ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯌꯣꯟꯕ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯗ ꯉꯁꯤꯗꯤ ꯄꯣꯠꯁꯦ ꯏꯆꯤꯠ ꯆꯤꯠꯇꯕꯗꯨꯗ ꯁꯨꯝ ꯈꯔ ꯊꯥꯞꯅ ꯆꯠꯀꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯕ ꯑꯁꯤꯗ ꯉꯁꯤ ꯅꯣꯡꯃꯁꯤꯗꯪ ꯃꯐꯝꯁꯤꯗ ꯏꯃꯥ ꯂꯩꯖꯒꯦ ꯍꯥꯏꯕ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯀꯨꯁꯨꯝ ꯍꯥꯏꯐꯦꯠ ꯈꯜꯂꯕ ꯃꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯌꯦ ꯏꯃꯥ, ꯆꯪꯕꯤꯔꯣ, ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯈꯥꯎ ꯑꯗꯨ ꯇꯞꯅ ꯄꯥꯏꯕꯤꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯁꯤꯁꯨ ꯑꯩ ꯄꯥꯏꯕꯤꯔꯒꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯥꯏꯒꯤ ꯀꯥꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯄꯦꯟꯖꯅ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯑꯅꯤꯁꯨ ꯏꯃꯥꯒꯤ ꯅꯥꯀꯟꯁꯤꯗ ꯐꯝꯂꯛꯎ, ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯅꯤꯗꯨꯁꯨ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯍꯜ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯏꯆꯥ ꯑꯅꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯂꯤꯟꯊꯣꯏꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩꯒꯤꯅ ꯂꯤꯟꯊꯣꯏ ꯀꯧꯏ, ꯑꯗꯨꯒ ꯃꯥꯒꯤꯅ ꯀꯨꯁꯨꯝ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯊꯝꯕꯤꯌꯦ꯫ ꯏꯕꯥꯅꯤꯅ ꯌꯨꯝꯁꯦ ꯇꯣꯉꯥꯟꯅ ꯁꯥꯕꯤꯌꯣ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯅ ꯁꯥꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯀꯨꯁꯨꯝ ꯍꯥꯏꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯇꯤꯉꯛ ꯀꯨꯁꯨꯝꯗ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯅ ꯇꯞꯅ ꯀꯨꯁꯨꯝꯗ ꯍꯪꯂꯛꯏ꯫ ꯏꯆꯥꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨꯒ ꯏꯆꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤꯔꯣ? ꯀꯨꯁꯨꯝ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯅꯠꯇꯦꯗ ꯏꯃꯥ, ꯁꯤꯡꯉꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯅ ꯀꯧꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯀꯨꯏꯈ꯭ꯔꯦꯗ꯫ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗꯨꯗ ꯑꯍꯜ ꯅꯨꯄꯤꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯨꯁꯨ ꯀꯨꯁꯨꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯑꯍꯜ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯃꯥꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯍꯜ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯇꯤꯟ ꯌꯣꯠꯊꯔꯒ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯄꯨꯔꯅꯤꯃꯥ ꯀꯧꯏ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯃꯤꯡꯗꯨꯗ ꯇꯥꯕꯗ ꯇꯤꯉꯛ ꯑꯍꯜ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯅ ꯄꯨꯔꯅꯤꯃꯥ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯅ ꯍꯪꯂꯛꯏ꯫ ꯅꯍꯥꯛ ꯀꯨꯁꯨꯝꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥ? ꯀꯨꯁꯨꯝ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯀꯧꯒꯦ ꯇꯧꯏ꯫ ꯏꯃꯥ, ꯅꯍꯥꯛ? ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯄꯨꯝꯅꯃꯛ ꯑꯣꯏꯔꯦ꯫
ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯔꯅꯤꯃꯥ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅꯗꯤ ꯋꯥꯔꯤ ꯑꯗꯣ ꯈꯪꯗꯕꯅ ꯏꯃꯥꯗ ꯋꯥꯔꯧꯕꯅꯤ꯫ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯔꯤꯗꯣ ꯏꯆꯥꯗ ꯄꯨꯝꯅꯃꯛ ꯂꯤꯔꯒꯦ." ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯨꯁꯨꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯋꯥꯗꯨ ꯐꯠ ꯁꯝꯖꯤꯜꯂꯛꯏ꯫ "ꯌꯥꯔꯅꯤ, ꯑꯩ ꯀꯅꯥꯒꯤꯁꯨ ꯋꯥꯔꯤ ꯇꯥꯕ ꯄꯥꯝꯗꯦ, ꯃꯗꯨꯅ ꯑꯩꯕꯨ ꯋꯥꯈꯜ ꯂꯧꯍꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯔꯅꯨ." ꯀꯨꯁꯨꯝꯒꯤ ꯃꯑꯣꯡꯗꯨꯗ ꯂꯤꯟꯊꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯀꯨꯁꯨꯝ, ꯉꯥꯏꯈꯣꯁꯦ, ꯑꯝꯇ ꯁꯧꯒꯠꯈꯤꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯈꯤꯁꯦ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤꯌꯦ." ꯂꯤꯟꯊꯣꯏꯅ ꯊꯦꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯀꯨꯁꯨꯝ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯔꯅꯤꯃꯥ ꯃꯄꯤ ꯏꯔꯥꯆꯦꯟ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯗꯨ ꯏꯃꯨꯡꯗ ꯌꯣꯟꯅꯕ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯃꯛꯇꯗ ꯅꯣꯡꯂꯦꯟꯗꯨ ꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯁꯥ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯗꯕꯒꯨꯝ ꯃꯁꯥꯗꯁꯨ ꯐꯥꯎꯔꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯄꯥꯡꯈꯠꯄꯤꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯂꯦꯟꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯣꯡꯗꯨ ꯀꯧꯈꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯂꯦ ꯄꯨꯔꯅꯤꯃꯥ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯂꯥꯛꯂꯒ ꯂꯣꯛ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯣꯛ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯀꯨꯁꯨꯝꯗꯨ ꯆꯦꯟꯕ ꯋꯥꯔꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯏꯁꯤꯡꯁꯨ ꯌꯥꯝ ꯈꯧꯔꯥꯡꯉꯦ." ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ, "ꯏꯃꯥꯒꯤ ꯀꯨꯁꯨꯝ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯒꯦꯔꯥ? ꯏꯃꯥ ꯏꯁꯤꯡꯗꯣ ꯂꯧꯔꯨꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯏꯆꯥ ꯄꯨꯂꯞ ꯆꯠꯂꯕꯗꯤ ꯐꯠꯇꯕꯁꯤꯡꯗꯣ ꯊꯦꯡꯅꯔꯒ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯄꯗ ꯃꯐꯝꯗꯨꯗꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯅꯐꯝ ꯑꯣꯏꯕꯅ ꯃꯐꯝꯁꯨ ꯅꯥꯇꯩ ꯆꯥꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯔꯒ ꯆꯦꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯅꯦ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ." ꯀꯨꯁꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ, "ꯑꯍꯣꯏ ꯏꯃꯥ." ꯄꯨꯔꯅꯤꯃꯥꯁꯨ ꯃꯆꯥꯒꯤ ꯈꯨꯠꯇ ꯑꯃꯨꯛꯇꯪ ꯆꯦꯅ ꯄꯥꯏꯁꯤꯜꯂꯝꯂꯒ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯊꯕꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯄꯨꯔꯅꯤꯃꯥ ꯆꯞ ꯂꯦꯞꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯥꯄꯤ ꯋꯥꯡꯅ ꯑꯃꯗꯤ ꯏꯁꯣꯡ ꯁꯣꯡꯅ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯂꯦꯟꯅ ꯃꯔꯣꯜ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ, ꯃꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯂꯩꯖꯧ ꯍꯥꯏꯕꯕꯨ ꯌꯥꯗꯦꯅꯦ꯫ ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯂꯝ ꯌꯧꯈꯩ ꯐꯖꯁꯜꯂꯦ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯁꯨ ꯃꯄꯨꯔꯣꯏꯕꯁꯨ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒ ꯌꯥꯗꯕꯤꯒ ꯇꯧꯏꯅꯦ." ꯅꯥꯀꯟꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯣꯡꯂꯦꯟ, ꯃꯥꯅ ꯌꯥꯗꯕꯤꯒ ꯇꯧꯔꯤꯁꯤꯕꯨ, ꯃꯥꯁꯨ ꯃꯆꯦ ꯇꯕꯥꯕꯤꯗꯧꯅ ꯃꯄꯨꯟꯁꯤꯗꯣ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ?" ꯅꯥꯀꯟꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏꯅꯦ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯏꯐ ꯏꯐ ꯐꯖꯈꯩ ꯃꯔꯥꯏꯕꯛ ꯂꯣꯏ ꯊꯤꯗꯧꯔꯤꯅꯦ꯫ ꯇꯕꯥꯕꯤꯁꯨ ꯏꯇꯥꯎ ꯅꯣꯡꯂꯦꯟꯅ ꯍꯥꯏꯕꯗꯤ ꯌꯥꯔꯝꯂꯗꯤ ꯃꯄꯨꯟꯁꯤꯁꯨ ꯃꯥꯡꯂꯝꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ." ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯡꯂꯦꯟ ꯅꯣꯛꯂꯒ, "ꯑꯗꯨꯅꯤ, ꯅꯣꯡꯂꯦꯟ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗ꯭ꯔꯗꯤ ꯃꯄꯨꯟꯁꯤꯗꯣ ꯅꯧꯅ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯐꯔꯦ ꯂꯥꯎ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯊꯤꯔꯨꯁꯤ, ꯃꯥꯏꯅ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯋꯥꯅ ꯀꯞꯄ ꯈꯥꯡꯂꯤꯕꯤ ꯄꯨꯔꯅꯤꯃꯥꯗꯨ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯅ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯀꯞꯅꯤꯡꯕ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯖꯩ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯃꯤꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯣꯡꯂꯦꯟꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯈꯜꯂꯨꯕꯗ
ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯣꯡꯂꯦꯟ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯂꯦꯟꯗꯨ ꯂꯝꯕꯤꯗ ꯃꯁꯥ ꯍꯥꯏꯔꯪ ꯃꯔꯣꯜ ꯐꯥꯏꯔꯤ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯖꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯥꯏ ꯂꯩꯗꯣꯏ? ꯑꯗꯨꯅꯦ ꯂꯩꯇꯦꯕ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯄꯨꯔꯅꯤꯃꯥꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯗꯤ ꯑꯩꯅ ꯍꯟꯈꯤꯕꯗ ꯁꯦꯕꯥꯒ ꯇꯧꯕꯤꯗꯣꯏꯅꯤꯅꯦ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥ ꯉꯥꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯟ ꯊꯥꯡꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ ꯑꯗꯨꯃꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯑꯣꯏꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯁꯦꯝꯗꯨꯅ ꯌꯣꯟꯕ ꯑꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯁꯨ ꯆꯠꯆꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯄꯨꯔꯅꯤꯃꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯈꯖꯥꯏꯊꯛꯇ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯆꯤꯟꯊꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯨꯁꯨꯝꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯃꯗꯨꯔꯥ, ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯂꯤꯒꯦ ꯈꯟꯅ ꯉꯥꯏꯔꯛꯄ ꯋꯥꯔꯤ ꯑꯗꯣ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯗꯨꯒꯨꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤꯗꯣ ꯂꯤꯅꯕ꯭ꯔꯥ? ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ, ꯑꯩꯕꯨ ꯊꯤꯔꯛꯑꯦ ꯍꯥꯏꯔꯤꯕꯁꯦ? ꯂꯤꯟꯊꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊꯃꯣꯏꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯈ꯭ꯔꯦ꯫ ꯀꯞꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯏꯆꯥꯅ ꯏꯃꯥꯕꯨ ꯊꯥꯖꯕꯤꯔꯔꯣꯏꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯃꯈꯥ ꯇꯥꯔꯔꯣꯏ, ꯏꯃꯥ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯀꯨꯁꯨꯝꯅ ꯑꯗꯨ ꯋꯥꯔꯧꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯥ ꯆꯠꯈꯤꯅꯨ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯔꯅꯤꯃꯥ ꯂꯤꯟꯊꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯃꯔꯨꯞꯅ ꯏꯃꯥꯁꯦ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯏꯃꯥ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯤꯡꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯨꯁꯨꯝ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯆꯠꯈ꯭ꯔꯅꯨ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯤ ꯁꯨꯡꯇꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯅ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯟꯕꯗꯨ ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯂꯒ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯅ ꯂꯥꯟꯃꯤ 4 ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯅꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯂꯒ ꯅꯈꯣꯏꯕꯨ ꯏꯄꯥꯅ ꯉꯁꯤ ꯃꯈꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯔꯒꯦ? ꯏꯄꯥ ꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯁꯨ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯈꯣꯏꯕꯨ? ꯏꯄꯥ ꯅꯤꯡꯊꯧ, ꯃꯈꯣꯏꯗꯣ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯀꯧꯍꯟꯅꯕ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯗꯨꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯈ꯭ꯔꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯂꯤꯟꯊꯣꯏ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡ ꯃꯥꯂꯪꯕꯒ ꯏꯕꯨꯡ ꯂꯝꯌꯥꯟꯕꯒꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯏꯉꯛ-ꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯍꯣꯔꯦꯟ ꯃꯈꯣꯏ ꯂꯥꯛꯂꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯈꯟꯕꯅ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯤꯟꯊꯣꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯐꯠ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯤꯟꯊꯣꯏ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯟꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯄꯥꯡ ꯇꯤꯡꯗꯨꯅ ꯐꯨꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯑꯆꯧꯕ ꯃꯔꯥꯜ ꯂꯪꯖꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯆꯩꯔꯥꯛꯁꯦ ꯐꯪꯕ ꯇꯥꯕꯅꯤꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯨꯁꯨꯝꯕꯨ ꯐꯥꯗꯨꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯂꯣꯟꯅ ꯇꯝꯂꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯨꯁꯨꯝꯗꯨ ꯑꯄꯦꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯜꯂꯤ꯫ ꯃꯔꯥꯜ ꯑꯁꯤꯅ ꯆꯞ ꯆꯥꯕꯅꯤ ꯃꯥꯗꯤ꯫
ꯇꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯅ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯔꯤꯕꯨꯁꯨ ꯅꯤꯡꯊꯧꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯥ, ꯏꯆꯥ ꯀꯨꯁꯨꯝꯒꯤ ꯏꯃꯥ ꯂꯩꯔꯝꯂꯦ ꯍꯥꯏꯕ? ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯄꯨꯁꯨ ꯌꯥꯎꯍꯟꯁꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯅꯃꯥꯕꯨꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯌꯥꯅꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯥꯂꯪꯕꯁꯨ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ, ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯂꯩꯁꯦꯝꯕꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯔꯝꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯁꯨ ꯂꯦꯞꯅꯔꯦ꯫ ꯅꯣꯡꯃꯗ ꯄꯨꯂꯞ ꯐꯪꯖꯤꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯕꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯂꯪꯕꯅ ꯅꯨꯃꯤꯠ 4ꯅꯤ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯍꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯂꯪꯕꯒꯤꯁꯨ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯂꯨꯍꯣꯡꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯨ ꯌꯥꯝꯂꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯧ ꯅꯍꯥ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯣꯔꯒ ꯀꯩꯅ꯭ꯌꯥꯒꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯧ ꯅꯍꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ ꯏꯆꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯦ ꯍꯥꯏꯃꯤ꯫ ꯑꯃꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦ ꯅꯨꯄꯥꯁꯤꯅ ꯂꯥꯏꯌꯦꯛꯄ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯂꯥꯟꯃꯤ ꯅꯨꯄꯤꯗꯣ, ꯑꯗꯨꯅ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥꯒꯤ ꯂꯥꯟꯃꯤ ꯅꯨꯄꯤ ꯇꯥꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯂꯨꯍꯣꯡꯕꯁꯨ ꯐꯖꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯅꯤ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯃꯝꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯃꯈꯣꯏꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯍꯦꯛ ꯎꯕꯒ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯣ ꯍꯔꯥꯎꯅ ꯀꯧꯔꯛꯏ, ꯍꯩꯃꯥ, ꯏꯆꯥ ꯑꯅꯤ ꯂꯥꯛꯂꯦꯗꯅ, ꯂꯥꯛꯑꯣ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯅꯣꯛꯃꯤ ꯃꯁꯨ ꯑꯅꯤꯗꯨ ꯄꯥꯝꯒꯦ ꯇꯧꯏ꯫ ꯅꯥꯀꯟꯗꯒꯤ ꯂꯩꯁꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯅ ꯑꯃ ꯄꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯀꯨꯁꯨꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯄꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫